ngasi 91.2 Diamond Radio Channel asida miyamna thudok hendona masak khangnabiraba adumna saisakpa maikoina puduna laksari saisakpa miyamna thudok hendona khangnabiraba ke Bobin yang nungaizare ahanbada ngasi Diamond News sangaibada lingsinbirapa koin haijarubada taramna opiduna lakpiba sigidamak ahanbada thagachari aikoigi Bobin gi ke Bobin haise ke ji karino ai ke se ai konthojamni aigi yumnak se konthojam hoi ke se konthojam yamna hana khangbi basu yawbirongani adu yam nungaizare du ima baba gi ming hana ngasi gi thorom sig ahanbada habi aigi baba si akoi gi konthojam tomingo kowi baba si hojik laikidre hoi layoikre adu imana konthojam bongbi pramodini imana pramodini kowi adu baba si chahi kya amok hojik tagina chahi kya amok ki swaida adi angang uringe dara natraga karam khandon laikidabs baba si 2010 da laitabani to paisa gi anaba baba si heart patient ni ado mai heart ki koi stroke torok padigi hoi adigi koi pacemaker hapa level book hoi baba si mind treatment rims da dojiki ado ai sona tambi ba haigadra magi hoi pumpham do loiradana adumana baba hinging edi kai thabok to birongki baba se IFCD ge cashier oina thabok to birami mama kai to wirgi mama ima di kitang social worker pamje ima se ado ima si elected member oina hoi tam ohum hai chai 15 years ti hoi mayam elected member oina ima se oibirame hoi aduga mariak subatam dadi ima adudagi di pothare pothare yam nungaizare aduga ichinau si kya koi chinau tarit ni nupa kya nupi kya nupa ni aduga nupi mangani isana kya su aina khwai atopani atopba adi chinau sing ge te hojik mayu makai loi panaba loina pale koi whole family hai ba isamak su pale ai isa so panjare loina bi asim akoi madam se karom dagi mak si chochanpur dagi ni chochanpur koi mayam na maite lekai aina ba thengra le hai ba koi gi lyric si dagi ni family gi angang sing hojik kai angang kya ai isa nupi ani sujare handa hoi kuidri handaki mamangi handaki last month tare mamangi thada ai anisuba ai chanupi ma jare aduga yam ngai aduga lekai sing mtang haibi mayam wangda koi khangbi naba ai gi lekai se ai kwa kathel akham lekai hoi koi kwa kathel akham lekai sida education and qualification se kadai phauno karino ai sa gi oina ai english ta ai master tawjari ai MA english oina ba master loija sei si imung manung da kana kana sei to bo yobirake adi baba hoi ma hoi sida karamba natraga chinau da kana to bo yaroke sagai gi oina sei si sagai gi oina di ai gi baba gi hek manong nipa ai gi khura hoi amakha kyamna pamakhi mark su sei dum toroki maduga imarom dagi haijiragana akoi Prokramam Chandrakumar si ai gi imagi akoi gi ai gi ibubokni ado animak haijabtare hoi ne asungi imaromgi desu adi khura su mason to bi asima ai gi baba su isai yam pamjaba hoi maruina baba na yamna isai de yam support to bi ki ai baba si isai ek to lok phangakpa matam si akoi ma dum akoi isai sha-laga adagi kitang siungba area sida art ki maru hunbirakpadi ai gi ipana nen ai thamjage yam ngai aduga isana khangbadi sei se tawraga leibiram rahibadi khara chawra kan da tawra khara gyan tarik teng da dum sei ga saktana khotna tawbiram kam ai inspiration ji kamai lakebno ai sei je ta sengbadi sei si ai ti ta sengna ai gi mangum amakhakni ai sei gi line da sangakhibse ai ti ta sengna ai gi pamjar pusi ai gi jagui ne pamjar ai pi ngai dadi do koi la raubada akoi hojikna chitahar ka haiba sumaina matamduda koi isai tharga koi dance to ma dum chadarame adu matamda jagoi di am ka pi ngai dege dum lairau jagoi sajare aduga aina ai english ki isai di adum pamjare matamdudi english ki sai se dum oina english ki sai hana pame koi dajabadu su western gi ke to wi matang se aduga masi kamaina western gi kamai pame no singa sai gi madugi halaman sing matamamagi oje Prokramam Chandrakumar oja ko adu masi ma de baba hoina to busida siguma lambi imda leram kan sida western se gi di onari haiba ko adu ro su kamaina mok sidegi onthorok ki bano masi gi matang se ai tasena matamduda ina sunga sai thamjiki ba ai jagoi jam pamjarak pani nai tan nungai ba isai sing se ina sum akoi thiraga tajaba adi matamduda english se
ꯀꯃꯥꯏꯅ ꯄꯥꯝꯈꯤꯕꯅꯣꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯃ꯭ꯌꯨꯖꯤꯛ ꯑꯅ ꯔꯦꯗꯤꯑꯣꯗꯒ ꯂꯥꯛꯄꯁꯤ ꯁꯨꯝ ꯇꯥꯖꯔꯒ ꯇꯥꯔꯀꯥꯟꯁꯤꯗ ꯏꯁꯩ ꯑꯩꯅ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯒꯤ ꯏꯁꯩꯁꯤ ꯃꯇꯝꯗꯨꯗꯒ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯈꯤ ꯍꯥꯏꯗꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄꯗꯒ ꯍꯥꯏꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯕ ꯃꯨꯃꯦꯟꯠꯁ ꯑꯗꯨ ꯑꯩꯈꯣꯏ ꯅꯣꯝꯕ ꯅꯨꯡꯉꯥꯏꯕ ꯇꯥꯟ ꯅꯨꯡꯉꯥꯏꯕ ꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯇꯥꯖꯕ ꯑꯗꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯛꯀꯤ ꯕꯦꯟ ꯑꯃꯃꯝ ꯁꯦꯝꯒꯠꯄꯒ ꯑꯗꯨꯒꯤ ꯀꯜꯆꯔ ꯑꯃꯁꯨ ꯀꯟꯅ ꯑꯩꯅ ꯀ꯭ꯂꯥꯁ 8, 9ꯒ ꯇꯝꯕ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯒꯤ ꯋꯦꯕ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯨꯗꯒꯤ ꯑꯩꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯁꯦ ꯔꯣꯛ ꯕꯦꯟ ꯑꯃꯈꯛ ꯂꯤꯡꯈꯠꯆꯩ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯂꯦꯞ ꯑꯦꯟ ꯃꯥꯁꯇꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 3-4 ꯄꯨꯜꯂꯒ ꯁꯦꯝꯖꯈꯤ ꯑꯗꯒꯤ ꯏꯪꯂꯤꯁꯀꯤ ꯈꯔ ꯁꯛꯄ ꯁꯨꯝ ꯍꯧꯔꯛꯑꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯀꯦꯁꯦꯠꯁꯦ ꯏꯪꯂꯤꯁꯀꯤ ꯀꯦꯁꯦꯠ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯕꯁꯨ ꯐꯪꯗꯕ ꯑꯗꯒꯤ ꯁ꯭ꯋꯥꯏꯗꯁꯨ ꯌꯣꯟꯅꯗꯕ ꯑꯗ ꯏꯃꯥꯟꯅꯕ ꯃꯄꯥꯟꯗꯒ ꯇꯝꯕꯁꯤꯡ ꯑꯗ ꯃꯣꯏꯗꯒ ꯁꯨꯝ ꯆꯦꯜꯂꯒ ꯀꯦꯁꯦꯠ ꯑꯃꯗꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏ 5-6ꯀꯁꯦ ꯋꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩꯁꯤꯁꯨ ꯏꯁꯩ ꯈꯔꯈꯛ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯈꯔꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯕꯦꯟ ꯑꯌꯥꯝꯕꯁꯦ ꯂꯣꯏ ꯁꯛꯅꯗꯣꯏꯅꯦꯕ ꯃꯥꯟꯕ ꯈ꯭ꯋꯥꯏ ꯃꯥꯟꯕꯗꯣ ꯇꯥꯟꯅꯕꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔꯛꯈꯤꯕ ꯑꯗꯨ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯒꯤ ꯕꯣꯕꯤꯟ ꯍꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟꯒꯤ ꯇꯧꯔꯛꯄ ꯃꯇꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠꯀ ꯇꯥꯖꯈꯤꯕ ꯃꯗꯨ ꯑꯦꯆꯤꯞꯃꯦꯟ ꯃꯆꯥ ꯃꯆꯥꯒ ꯀꯩꯀꯩ ꯇꯧꯈꯤꯕ ꯂꯩꯕ ꯀꯔꯤ ꯄꯟꯕꯤꯕ ꯌꯥꯏ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯥꯏꯕꯛ ꯐꯗꯅ ꯁꯨꯃꯥꯏꯅ ꯄꯥꯝꯖꯕꯗꯒꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜꯒꯤ ꯑꯩꯈꯣꯏ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯗꯩ ꯑꯩ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯀꯩꯅꯣꯗ ꯙꯟꯕꯥꯗꯇ ꯑꯩ ꯁꯔꯨꯛ ꯌꯥꯖꯔꯨꯏ ꯑꯗꯨꯗ ꯑꯩ ꯑꯍꯥꯟꯕ ꯃꯅꯥ ꯂꯧꯖꯔꯛꯈꯤ ꯑꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯄꯟꯖꯥꯕꯇ ꯁꯛꯄ ꯆꯠꯆꯈꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯍꯩꯗ꯭ꯔꯕꯥꯗꯇ ꯁꯛꯄ ꯆꯠꯆꯈꯤ ꯑꯗꯒꯤ ꯋꯥꯔꯪꯒꯜꯗ ꯆꯠꯆꯈꯤ ꯑꯗꯨꯃꯥꯏꯅ ꯑꯩ 4ꯔꯛ ꯀꯨꯝꯕꯗꯤ ꯑꯩ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯑꯒ ꯂꯥꯛꯆꯈꯤ ꯁꯨꯃꯥꯏꯅ ꯊꯪꯅ ꯁꯤꯒꯨꯝꯕ ꯀꯩꯁꯤꯗ ꯌꯥꯎꯕꯤꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯕꯨꯒꯤ ꯃꯇꯥꯡꯗ ꯈꯪꯖꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯋꯦꯁꯇꯔꯟꯗ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯗ ꯃꯅꯥ ꯂꯧꯗꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯆꯠꯅꯔꯤꯕ ꯐꯝꯄꯥꯛꯊꯛꯁꯤꯗ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯒꯦꯁꯦ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯃꯁꯤ ꯃꯇꯥꯡꯁꯦ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪꯅꯤ ꯑꯩ ꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯒꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯏꯁꯩꯁꯦ ꯃꯇꯧ ꯇꯝꯃꯒ ꯁꯨꯝ ꯁꯛꯄꯒꯤ ꯀꯜꯆꯔꯁꯤꯗ ꯏꯪꯂꯤꯁꯀꯤ ꯁꯨꯝ ꯁꯛꯑꯀꯥꯟꯁꯤꯗ ꯑꯩ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯤ ꯏꯁꯩꯗꯤ ꯇꯧꯕ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩ ꯏꯌꯥꯝꯕ ꯖꯦꯡꯒꯝ ꯀꯥꯃꯩ ꯃꯍꯥꯛ ꯑꯩ ꯃꯇꯝ ꯈꯔ ꯊꯦꯡꯅꯖꯈꯤ ꯃꯍꯥꯛꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯋꯦꯁꯇꯔꯟꯒꯤ ꯍꯥꯟꯅ ꯈꯣꯡꯉꯝꯕꯅꯤ ꯑꯗ ꯃꯥꯅ ꯃꯅꯤꯄꯨꯔꯤ ꯏꯁꯩꯁꯦ ꯑꯩꯒꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯅ ꯇꯤꯟꯅꯖꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯌꯥꯝꯅ ꯏꯁꯩꯒꯤꯗ ꯉꯥꯎꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯚꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃꯇꯪꯗꯤ ꯇ꯭ꯔꯥꯏ ꯑꯃꯇꯪ ꯇꯧꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯑꯃ ꯅꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨ ꯄꯩꯁꯥꯒ ꯄꯨꯊꯣꯛꯄ ꯉꯝꯕꯁꯨ ꯅꯠꯇꯕ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯏꯁꯩꯗꯤ ꯑꯃꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯌꯥꯝ ꯀꯤꯖꯈꯤ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗꯗꯤ ꯍꯤꯟꯗꯤꯁꯨ ꯑꯗꯨꯝ ꯁꯛꯅꯔꯤ ꯃꯅꯤꯄꯨꯔꯗ ꯍꯤꯟꯗꯤ ꯁ꯭ꯇꯦꯖꯇ ꯍꯤꯟꯗꯤ ꯏꯁꯩ ꯁꯛꯅꯔꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯍꯤꯟꯗꯤꯁꯨ ꯊꯤꯡꯗ꯭ꯔꯤ ꯑꯁꯤ ꯂꯩꯕ ꯑꯣꯖꯥꯒꯨꯔꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃ ꯑꯩꯈꯣꯏ ꯔꯣꯛ ꯇꯧꯕꯁꯤ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯑꯣꯏꯅ ꯎꯕꯤꯕ ꯑꯗꯒꯤ ꯅꯤꯁꯥꯒ ꯌꯥꯝ ꯆꯥꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯎꯕꯤꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯩ ꯑꯩꯅ ꯔꯣꯛꯀꯤ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯑꯩꯅ ꯄꯥꯝꯃꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯏꯁꯩꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩ ꯈꯣꯡꯗꯥꯔꯛꯑꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯔꯣꯛꯀꯤ ꯑꯩꯅ ꯌꯥꯝꯅ ꯐꯖꯕ ꯃꯆꯠ ꯑꯃꯈꯛ ꯂꯩꯖꯩ ꯃꯌꯥꯝꯅꯗꯤ ꯎꯕꯤꯗꯕ ꯍꯥꯏꯗꯤ ꯔꯣꯛ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯈꯣꯏ ꯀꯃꯔꯁꯤꯌꯦꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯏꯁꯩ ꯇꯧꯗꯦ ꯃꯈꯣꯏꯗꯤ ꯄꯥꯝꯖꯕ ꯑꯁꯦꯡꯕ ꯊꯃꯣꯏꯗ ꯂꯩꯖꯕ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯄꯨ ꯅꯨꯡꯁꯤꯕ ꯏꯁꯩꯗ ꯉꯥꯎꯖꯕꯗꯨꯒꯤ ꯀꯠꯊꯣꯛꯑꯒ ꯑꯌꯥꯝꯕꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯖꯦꯝ ꯍꯣꯜꯗꯒ ꯁꯣ ꯑꯃꯇꯪ ꯇꯧꯕ ꯉꯝꯃꯒꯗꯤ ꯁꯣ ꯑꯃ ꯇꯧꯕꯁꯤ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯇꯤꯀꯦꯠ ꯌꯣꯟꯖꯕ ꯑꯗꯒꯤ ꯄꯣꯠ ꯆꯩꯁꯨ ꯏꯁꯥꯒꯤ ꯃꯇꯝꯗꯨꯗꯗꯤ ꯒꯤꯇꯔ ꯑꯃ ꯂꯩꯕ ꯑꯅꯤ ꯂꯩꯕꯒꯁꯤ ꯂꯩꯅꯗꯦ ꯋꯥꯏꯅꯗꯣꯏꯅꯤ ꯑꯦꯀꯣꯁꯇꯤꯛ ꯗ꯭ꯔꯝꯁꯤꯐꯥꯎꯗ ꯋꯥꯏꯗꯣꯏꯅꯤ ꯃꯇꯝꯗ ꯀꯤꯕꯣꯔꯗ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤ
ꯀꯤꯕꯣꯔꯗꯀꯒꯤ ꯚꯦꯂꯨꯁꯨ ꯌꯥꯝ ꯀꯟꯅ ꯈꯪꯗ꯭ꯔꯤ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯋꯥꯏꯔꯒ ꯁꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯏꯁꯩꯁꯦ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯗ꯭ꯌꯨ ꯇꯥꯕꯒꯤ ꯑꯃꯨꯛ ꯐꯨꯀꯠꯅꯗꯅ ꯏꯁꯥꯅ ꯁꯦꯜꯁꯨ ꯄꯨꯊꯣꯛꯄ ꯄꯣꯠꯁꯨ ꯐꯨꯒꯠꯄ ꯑꯃꯨꯛꯇꯪ ꯁꯛꯄ ꯃꯌꯥꯝ ꯃꯥꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯐꯪꯖꯔꯗꯤ ꯍꯥꯏꯕꯒꯤ ꯗ꯭ꯔꯤꯝꯗꯨꯗ ꯑꯗꯨꯒꯤ ꯀꯜꯆꯔꯗꯨꯗ ꯈꯤꯇꯪ ꯑꯩ ꯁꯔꯨꯛ ꯌꯥꯖꯍꯧꯕꯒꯤ ꯑꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯒꯜꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯗ ꯍꯣꯠꯅꯔꯛꯈꯤꯕ ꯑꯩꯅ ꯑꯣꯖꯥ ꯒꯨꯔꯨ ꯈꯔ ꯑꯩꯅ ꯇꯤꯟꯅꯖꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯅ ꯄꯤꯕꯤꯕ ꯁꯄꯣꯔꯠꯇꯨꯗꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯏꯁꯩꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯁꯦꯅ ꯑꯩꯒꯤ ꯃꯔꯨꯞ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯤꯁꯇꯔ ꯖꯤ ꯍꯦꯝꯆꯟꯗ꯭ꯔ ꯁꯔꯃ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯈꯛ ꯑꯣꯏꯈꯤ ꯃꯍꯥꯛ ꯑꯩꯒꯁꯦ ꯌꯥꯝꯅ ꯑꯩꯒꯤ ꯏꯪꯂꯤꯁꯀꯤ ꯂꯥꯏꯟꯗꯁꯨ ꯑꯗꯨꯝ ꯇꯤꯟꯅꯖꯔꯛꯄ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯝꯄꯣꯖꯁꯨ ꯑꯗꯨꯝ ꯇꯧꯃꯤꯟꯅꯖꯔꯛꯄ ꯍꯥꯏꯗꯤ ꯉꯥꯎꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯣ ꯃꯍꯥꯛꯅꯦ ꯑꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯇꯩ ꯈꯔ ꯂꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯡꯂꯦꯟ ꯁ꯭ꯇꯨꯗꯤꯑꯣ ꯍꯥꯏꯔꯤꯕ ꯈꯨꯔꯥꯏꯗ ꯂꯩꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯥꯁꯤ ꯂꯩꯕꯤ ꯍꯥꯏꯕ ꯑꯦꯜꯕꯝꯁꯤꯃ ꯑꯩꯈꯣꯏ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯊꯣꯛꯈꯤꯕꯗꯒꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯗꯨꯗ ꯏꯁꯩ ꯑꯗꯨꯗ ꯑꯩ ꯏꯁꯩ ꯑꯃꯅꯤ ꯑꯩꯅ ꯌꯥꯎꯖꯈꯤꯕꯗ ꯔꯥꯃꯒꯤꯅ ꯁꯤꯇꯥ ꯀ꯭ꯔꯤꯁꯅꯒꯤꯅ ꯔꯥꯙꯥ ꯔꯣꯃꯤꯌꯣꯒꯤꯅ ꯖꯨꯂꯤꯌꯠ ꯑꯩꯒꯤ ꯔꯥꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯁꯩꯁꯤ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯁꯛꯄ ꯏꯁꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯖꯈꯤ ꯑꯗꯨꯒ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯒ ꯂꯩꯔꯥꯡꯒꯤ ꯂꯩꯁꯛꯀ ꯆꯨꯅꯗꯦꯗ ꯍꯥꯏꯕ ꯏꯁꯩꯁꯤꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯀꯦꯁꯦꯠꯁꯤꯗ ꯌꯥꯎꯖꯈꯤ ꯑꯗꯨ ꯑꯩꯅ ꯈꯟꯖꯕꯗ 1998 99 ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯃꯇꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯐꯣꯡꯕ ꯃꯇꯝꯁꯤꯗ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯀꯦꯁꯦꯠ ꯑꯃꯁꯤ ꯑꯗꯨ ꯀꯦꯁꯦꯠ ꯆꯨꯝꯅ ꯑꯩꯈꯣꯏ ꯀꯦꯁꯦꯠ ꯀꯣꯚꯔ ꯑꯣꯏꯅꯒ ꯄꯤꯅꯕ ꯁ꯭ꯇꯣꯀꯤꯁꯇ ꯀꯩꯅꯣ ꯀꯦꯁꯦꯠ ꯑꯃꯒꯤ ꯂꯨꯄꯥ 6,000 ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯁꯦꯠ ꯀꯌꯥꯝ ꯌꯣꯜꯂꯦ ꯈꯣꯠꯂꯦ ꯇꯧꯔꯒ ꯈ꯭ꯋꯥꯏ ꯌꯣꯟꯕ ꯀꯦꯁꯦꯠꯁꯤꯅ ꯁꯤꯅꯤ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯛꯇꯒ ꯁꯨꯝ ꯏꯁꯩꯁꯦ ꯈꯔ ꯈꯣꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯅ ꯊꯥꯕꯜꯗꯒ ꯈꯔ ꯈꯣꯡꯉꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯩꯅ 2000 ꯑꯗꯨꯋꯥꯏ 99 ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒ ꯆꯪꯉꯦ ꯆꯍꯤ ꯑꯃꯅꯤꯗꯤ ꯏꯁꯩ ꯑꯃ ꯐꯥꯎꯕꯁꯦ ꯐꯥꯎꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯈꯔ ꯂꯩꯔ ꯑꯩꯁꯤ ꯑꯗꯨꯒꯤ ꯐꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯁꯦꯁ ꯃꯤꯠꯀꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯤ ꯕꯥꯇꯣꯟ ꯇꯧꯔ ꯆꯠꯅꯕ ꯑꯗꯒꯤ ꯑꯝꯇ ꯁꯛꯆꯒꯦ ꯀꯥꯏꯅ ꯁꯛꯄ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯁꯛꯄ ꯆꯠꯂꯒ ꯐꯪꯉꯛꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯒꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯑꯩ ꯃꯌꯥꯝꯅ ꯈꯔ ꯏꯁꯩꯁꯦ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯏꯁꯩꯁꯤ ꯅꯝꯕ ꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯨꯃꯥꯏꯅ ꯏꯁꯩ ꯑꯃ ꯅꯝꯒꯦꯒ ꯍꯥꯏꯕꯗ ꯐꯦꯃꯤꯂꯤ ꯕꯕꯥꯍꯣꯏ ꯃꯇꯝꯗꯨꯗ ꯂꯩꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯀோ ꯃꯁꯤꯗ ꯑꯌꯥꯕꯁꯤ ꯑꯗꯨꯝ ꯐꯖꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯈꯤꯕ꯭ꯔꯥ ꯑꯌꯥꯕꯁꯤ ꯄꯤꯕꯤꯔꯛꯈꯤꯕ꯭ꯔꯥ ꯁꯦꯜ ꯊꯨꯝ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯔꯛꯈꯤ ꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯏꯃꯨꯡ ꯏꯃꯥ ꯕꯕꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯏꯁꯩꯗꯤ ꯄꯥꯝꯃꯤ ꯄꯥꯝꯃꯒꯁꯨ ꯑꯩꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯆꯅꯤ ꯈꯛꯇꯪ ꯑꯣꯏꯕꯅꯤ나 ꯑꯗ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯖꯔꯅꯦꯂꯤꯖꯝꯁꯤ ꯑꯩꯒꯤ ꯁꯨꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯥꯁ ꯀꯣꯝꯒꯨꯝꯕ ꯇꯧꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯟꯖꯕ ꯈꯣꯠꯆꯕꯁꯨ ꯂꯩꯈꯤ ꯄꯦꯔꯦꯠ ꯑꯃꯈꯛꯇ ꯑꯗꯒꯤ ꯐꯦꯃꯤꯂꯤꯅꯒꯤ ꯁꯦꯜꯒꯤ ꯑꯣꯏꯅꯕꯨꯗꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯇꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯇꯧꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥꯒ ꯈꯥꯏꯅꯔꯒ ꯌꯨꯝꯗꯒꯤ ꯑꯗꯒꯤ ꯏꯃꯥꯗꯒꯤ ꯂꯧꯕ ꯕꯕꯥꯗꯒꯤ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝꯗꯨꯗ ꯍꯦꯛꯇ ꯏꯁꯩ ꯑꯃ ꯅꯝꯃꯒꯦ ꯍꯥꯏꯅ ꯄꯨꯊꯣꯛꯄꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯖꯕ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯃꯥꯏꯅꯒ ꯈꯔ ꯁꯦꯚꯤꯡ ꯇꯧꯖꯔꯒ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗ ꯀꯦꯁꯦꯠ ꯅꯝꯒꯅꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯅꯗꯤ ꯄꯨꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯥꯏꯅꯔꯒ ꯁꯨꯝ ꯑꯩꯈꯣꯏ ꯁꯦꯝꯐꯨꯗꯒ ꯇꯨꯡꯁꯤꯟꯕꯗꯣ ꯃꯇꯝ ꯆꯪꯉꯒ ꯇꯧꯔꯒ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯏꯁꯩꯁꯤ ꯄꯥꯝꯃꯒꯁꯨ ꯑꯩꯁꯤ ꯃꯔꯛꯇꯁꯨ ꯑꯃꯨꯛ 2000 ꯁ꯭ꯋꯥꯏꯗ ꯑꯩ ꯃꯄꯥꯟꯗ ꯗꯦꯜꯂꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯄ꯭ꯂꯦꯁꯇꯁꯨ ꯑꯃꯨꯛ ꯑꯩꯁꯦ ꯃꯥꯁ ꯀꯣꯝ ꯇꯝꯕꯒꯤ ꯑꯃꯨꯛꯁꯨ ꯇꯝꯒꯦ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯆꯠꯂꯨꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑ ꯃꯇꯨꯡꯗꯗꯤ ꯏꯁꯩꯗꯨꯃꯁꯨ ꯐꯣꯡꯈ꯭ꯔꯒ ꯍꯥꯏꯗꯤ ꯏꯁꯩ ꯐꯣꯡꯉꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯀꯩꯅꯣꯁꯤꯗꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯅꯣꯂꯦꯖ ꯂꯩꯖꯗꯕꯅꯤꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯨꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯑꯀꯥꯟꯗꯗꯤ ꯑꯩꯅ ꯍꯜꯂꯛꯄꯗꯗꯤ ꯃꯌꯥꯝꯅ ꯏꯁꯩꯁꯦꯈꯔ ꯑꯗꯨꯃꯥꯏꯅꯒ ꯑꯩꯒꯤ ꯏꯁꯩꯒꯁꯦ ꯁꯨꯝ ꯉꯪꯕꯤꯔꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯦꯜꯕꯝꯁꯦ ꯃꯔꯛ ꯑꯃ ꯑꯍꯥꯟꯕ ꯄꯦꯔꯦꯠ ꯑꯃꯈꯛ ꯍꯧꯖꯤꯛ ꯂꯩꯕ ꯑꯦꯜꯕꯝꯁꯤ ꯅꯠꯇꯕ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯃꯨꯛ ꯌꯥꯔꯛꯄꯅꯤ ꯑꯦꯜꯕꯝꯁꯦ
ꯑꯍꯥꯟꯕꯒꯤ ꯊꯤꯡꯉꯝꯗꯥꯏꯒꯤ ꯄꯦꯔꯦꯠꯁꯤꯗ ꯑꯩꯒꯤ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯒ ꯂꯩꯔꯥꯡꯒꯤ ꯂꯩꯁꯛꯀ ꯆꯨꯅꯗꯦꯗ ꯍꯥꯏꯕꯁꯤ ꯑꯁꯤꯃ ꯅꯝꯕ ꯅꯪꯍꯧꯋꯦ ꯁꯤ ꯑꯦꯜꯕꯝꯁꯤꯃ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯤꯡꯈ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯑꯗꯨꯗꯒꯤ ꯏꯁꯩꯗꯨꯃꯗꯤ ꯊꯥꯕ ꯅꯪꯍꯧꯕꯒꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯌꯥꯝꯅ ꯇꯥꯕꯤꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯆꯪꯕ ꯍꯧꯖꯔꯛꯈꯤ ꯑꯗꯣ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯩꯈꯣꯏ ꯃꯗꯨ ꯃꯇꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯦꯛ ꯈꯤꯇꯪ ꯃꯥꯡꯑꯣꯏꯅꯅ ꯑꯍꯥꯟꯕ ꯑꯣꯖꯥ ꯒꯨꯔꯨ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯇꯝꯕꯤꯒ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯈꯔꯒꯤ ꯃꯃꯤꯡ ꯄꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯕꯣꯕꯤꯟꯒꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯊꯥꯛꯁꯤꯗꯀꯣ ꯑꯣꯖꯥ ꯑꯃ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯤꯟꯅꯔꯛꯄ ꯂꯣꯏꯅꯕ ꯑꯣꯖꯥ ꯒꯨꯔꯨ ꯈꯔꯒꯤ ꯃꯃꯤꯡ ꯄꯟꯕꯤꯌꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯁꯦꯡꯕꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯅꯝꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯈꯛꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯣꯖꯥꯗꯨꯒꯤꯗꯒꯤ ꯂꯦꯁꯟ ꯑꯩ ꯂꯧꯖꯕ ꯈꯣꯠꯆꯕꯗꯤ ꯂꯩꯖꯈꯤꯗꯦ ꯃꯇꯝꯗꯨꯗ ꯄꯥꯝꯖꯕꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯑꯣꯏꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯨꯔ ꯑꯃ ꯄꯥꯟꯁꯤ ꯈꯣꯠꯁꯤ ꯁꯨꯃꯥꯏꯅ ꯃꯌꯦꯛꯀꯁꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯏꯖꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯐꯝꯃꯤꯟꯅꯔꯒ ꯚꯥꯏ ꯁꯤꯅ ꯐꯖꯒꯔ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯇꯥꯟꯅꯔꯒ ꯇꯧꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯐꯣꯡꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩ ꯁ꯭ꯇꯦꯖꯇꯒ ꯑꯩꯈꯣꯏ ꯏꯁꯩ ꯃꯤꯅ ꯍꯥꯏꯕꯒ ꯂꯥꯛꯄ ꯃꯇꯝ ꯈꯔ ꯍꯧꯔꯛꯄ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯏꯁꯩ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯈꯪꯖꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯝꯖꯔꯤ ꯑꯣꯖꯥꯁꯤꯡ ꯃꯅꯥꯛ ꯆꯠꯆꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯍꯥꯟꯕ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯈꯤꯕꯗ ꯑꯩ ꯑꯣꯖꯥ ꯗꯣꯔꯦꯟ ꯑꯩ ꯑꯗꯨ ꯑꯣꯖꯥ ꯗꯣꯔꯦꯟꯁꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯆꯈꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯃ꯭ꯌꯨꯖꯤꯛꯀꯤ ꯅꯣꯂꯦꯖ ꯈꯤꯇꯪ ꯍꯤꯟꯗꯨꯁꯇꯥꯅꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯀꯔꯤꯅꯣ ꯑꯣꯖꯥ ꯑꯗꯒꯤ ꯑꯩ ꯀꯃꯥꯏꯅ ꯏꯁꯩ ꯁꯛꯄ ꯈꯣꯠꯄꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥꯅ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕꯤꯈꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯑꯣꯖꯥ ꯖꯤꯇꯦꯟ ꯑꯣꯖꯥ ꯖꯤꯇꯦꯟ ꯍꯥꯏꯅ ꯑꯣꯖꯥ ꯑꯃꯁꯨ ꯑꯃꯨꯛ ꯊꯦꯡꯅꯖꯈꯤ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯖా ꯐꯨꯔꯥꯏꯂꯥꯐꯝ ꯏꯕꯣꯌꯥꯏꯃ ꯑꯣꯖꯥꯁꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯅꯤ ꯑꯩ ꯏꯪꯂꯤꯁ ꯑꯣꯅꯔꯁ ꯂꯧꯖꯔꯛꯑꯦ ꯑꯗꯨ ꯑꯩꯅ ꯏꯪꯂꯤꯁꯁꯨ ꯁꯨꯝ ꯇꯝꯖꯔꯛꯈꯤꯕ ꯑꯣꯖꯥ ꯑꯣꯏ ꯑꯣꯖꯥꯁꯤꯅꯁꯨ ꯑꯩ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤ ꯑꯩꯒꯤ ꯏꯚꯟ ꯀꯦꯔꯤꯌꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯖꯥꯅ ꯑꯗꯨꯃꯛ ꯑꯩꯒꯤ ꯏꯁꯩ ꯈꯛꯇ ꯅꯠꯇꯅ ꯑꯩꯅ MA ꯂꯦꯚꯦꯜꯁꯤꯐꯥꯎꯗ ꯑꯣꯖꯥꯅ ꯑꯗꯨꯝ ꯒꯥꯏꯗ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯒꯤ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯖꯤꯇꯦꯟ ꯑꯣꯖꯥꯁꯤꯗꯅ ꯑꯩ ꯚꯣꯏꯁ ꯀꯜꯆꯔꯁꯤ ꯑꯣꯖꯥꯁꯤꯗꯒꯤ ꯇꯝꯖꯔꯛꯄꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥम नक्नना आइबु फजना खों खुद पाइरगा अखोई आइबु ngakpi senbiba आइबु blessing biba अखोई असेंबा गुरु हागदी ओजा नौरम जितेन आइगु ओजा उरिपोकता लेबा फुला काइगी ओजा सिना आइगी पुनसिगी मणिपुरी मतम इसेगी लंबी सिदा आइगी थवाई हापी के ओजादी ओजा सिना ओइबिगी याम नोइजे ओजा ममिंग चटपा ओजा ngakतनी अदुगा ओजा सिंगसिगी मपाल अदुगी सुमाइना तोरकांदा मथंग कनो तौबिरे हजिकसे ngasiगी rasi lebi nei hanana pongkibe seisi ani se mate watang ahanba maraksida ekhoi wari makha tadringe se mate ani da masigi tahanjanabagi tanja dum talujage Ramagina Sita Krishna gina Radha Romeo gina Zule ho ai girani na kananu ho ai girani na kananu khangningle aina aigi thamoi girani khangningle aina aigi thamoi girani Zaugongi matam sina loidringaida Zaugongi matam sina loidringaida Sina haba agi solo sima miyamna soto do nona tabi krabi sene aduga isai ama leirangi leinam isai dum taga kodolbi Sena isai si madi arken and sorry ga puna samina kibani mate matang saksage Leirangi leinamga leirangi leisaka chunadeda Leirang gulami khansinja ningluba Leirang naton sabi oiramle Leirang gulami khansinja ningluba Leirang naton sabi oiramle Leirangi leisaka chunadeda Thank you. Yam noizere faza ba matamdugi nong album sida khoi smaina ko darak pa kana de picturization ga la kanda khoi ge James Hoi ko hi toroga yam chana ki bako matamdugi yam faza ba picturization toroga yam khangau na album se thingra ga suicide dudi khangau robani na adumak masida leika se mapana amu study tawkan sida ade mapung phan to birak pra natraga madugi kamaina lege hadi sei faza ba khra phonga ga manipur thamame mayam na nganga le hore ba pada lektam chapdu ya bibro kamai tawge mo adu tasengna aigi isai saona isona tambirambage haiba tare ai
tasengna matamduda ai ada akhoi night college oina phangba adugi admission phangba phangdabudi night college oina tammas college se na tawpra I set up tawre adu masagi isorna yalamba labi haib tare ai baba se nasalakba baba narakpadagi matamduda yumda khoi aigi yamasu mapanda laiba adu yumda leita matamse da aisu yumda di nipa ithanda mu oire yamasu leita maina timing sida adu matam sida kana baba narakpadagi amu thole थोरकपदगी आई अमुक संबगी प्लान से कनो तौद्रे बदुदगी नि आई अमुक आई स्टडी से आई डेम कॉलेज डेमास तंब मतम दु चाही दे अमुक खर मांगे मतलब सोन सा तौरगा डेमास आई अदुदगी तंब हौरे डेमास इंग्लिश ऑनर्स ओइना लौजरगा डेमास तंबबा मतुंग सितगी डेमास तंब हौरकपा साइददी आई सैखा चत हौजरे boy matamdu ahanba botaga sei sakba koi ticket taga minga yawba matam baina horakre 2000 soidadi adu 2001 year ko soidadi 2001 soidadi akoi matamdu dadi koi sei se matamdu da aina ahanba sakpa su phangjagi ba oiba aduga isada boat ta sei sakpa phangani haibagi aduga yamna su kijaba stage ai matamda isai ahum natraga ani sai di artist amana aduga matamda dadi bain haba bota thola kana mi bot se lising taret kumba chanle lising taru capacity orga so adu yam so haraugi haba bota sakpa matamduda mi maina thousands mamangda sakpa phangi bado adu maina hobadagi di khoi sei se kaka sum chale oja singi sei su saksare marak tu da ai sa gi sei du ne marak ta ai oja bo yan bong gi yengjeraga penjai thamoina sei sei marak bata saksai adigi oja hamom na bagi ai nanga sai makai sagol tongduna sum sum koirak pasida abi sei singi marak ta haidi sei di yam laitabni na matam amakatang phong da ngai ni na khangba mani duga oja singi sei du yan sanaraga amayam gi thogol dum tawjare adugi makha tarak padadi ai matamchuda koigi studio singgi production da akoi sei solo puthok pasi adu matamchuda culture amoina leirame anda laibu phaba hai batare gi ronika studio haiba akoi new akoi chekon da leiba sigi akoi gi proprietor sina ai wonda invite makak phangjaki matamsida aigi yamna aine nushijaba asidi laiwai khraba aigi yambung arkeziten amadi aigi yamba maibam punananda mois mahabharat haiba bendu matamdu da yamna lingma ben amoina lerame adu ai yamba maibam punanda yamba siga aigi yambung arkeziten ani se pullaga ai wonda aigi solo ma puthoke haina boy studio gi production hoina ana invite to biraki anda matamdu da solo puthokpa si solo ma puthokpagi level oiragadi mayam nang ai sei sakpa daga artist am oijare kana khanba yawa matam amai harau jaba matam di oijaki ai matam du de mi na pesa puthokpiraga ai di ai na mata isai tarani solo ma matam du oise anu maina isai tarasi moi production da namba aduga pesa su ai phangjaba mana ga lakpudu da yam so harau jaki aduga ronika studio gi su yamna soba ai gi punsi pu sembirakpa mani miyam na khangna nabagi da maka chawba daitama lobi khiba maina lobi khiba studio ni anda matam du da dugi studio du bu maintain to biba agi yamba tarabi ana yama malai biki mangno se amna support to biki aduga laipu phabase agi ai nga sai gi aini sai yam hairu da bagi kana bhayu tare matam du da ai di hindustani gi knowledge yam full knowledge leisure pus natabni na ai english ki khaka aini sakjaba khara duga ai pamjaba adu mai to khara duga sur imanab sing matam sida isai meg iba harsu adagi akoi anubu tholokpasidadi akoi gi isai meg iba akoi gi sangnaraba mayam amna kasu akoi saningde matam sida
ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯄꯦꯔꯤꯌꯠꯅꯤꯅ ꯑꯩꯈꯣꯏꯅꯒ ꯏꯁꯩ ꯃꯌꯦꯛ ꯐꯖꯕ ꯑꯃ ꯁꯛꯄ ꯐꯪꯕ ꯍꯥꯏꯁꯤ ꯃꯇꯝꯗꯨꯒꯤ ꯑꯏꯕꯁꯤꯡꯅ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕꯅꯤना ꯏꯁꯩ ꯃꯊꯣꯡ ꯈꯪꯗꯕ ꯏꯁꯩ ꯁꯛꯄ ꯑꯩꯈꯣꯏꯅ ꯁꯛꯄꯗꯨꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯏꯁꯩ ꯃꯌꯦꯛꯁꯦ ꯊꯤꯕꯁꯤꯁꯨ ꯑꯆꯧꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯑꯣꯏꯖꯈꯤ ꯃꯇꯝꯗꯨꯗ ꯁꯤꯒꯤ ꯂꯝꯕꯤꯗ ꯆꯪꯉꯤꯉꯩꯗ ꯇꯤꯟꯖꯈꯤꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯏꯁꯩꯒꯤꯗꯃꯛꯇ ꯆꯉꯥꯡ ꯑꯃ ꯊꯛꯑꯒ ꯅꯨꯃꯤꯠ 10ꯅꯤ ꯏꯁꯩ ꯔꯤꯍꯔꯁꯦꯜ ꯇꯧꯔꯒ ꯁꯨ ꯑꯃꯈꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯚꯣꯀꯦꯂꯤꯁ ꯑꯐꯥꯎꯕꯁꯤꯡꯗꯨꯅ ꯁꯛꯄ ꯏꯁꯩꯗꯨ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯃꯌꯦꯛꯁꯤꯕꯨꯛꯇ ꯏꯪꯂꯤꯁꯁꯤꯕꯨꯛꯇ ꯂꯥꯜꯂꯝꯗꯣꯏꯅꯦ ꯑꯁꯤꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯁꯟꯒꯤ ꯃꯦꯒꯖꯤꯟꯗꯒ ꯌꯥꯎꯔꯛꯄ ꯅꯣꯔꯠ ꯏꯁ ꯃꯦꯒꯖꯤꯟꯗꯒ ꯌꯥꯎꯔꯛꯄꯁꯤ ꯀꯛꯑꯒ ꯑꯩꯈꯣꯏ ꯏꯁꯩꯁꯤ ꯃꯌꯦꯛꯁꯦ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯂꯤꯔꯤꯛꯁ ꯑꯃ ꯐꯪꯕꯒꯤ ꯍꯔꯥꯎꯕ ꯑꯗꯨꯃꯥꯏꯅꯒ ꯁꯛꯑꯀꯥꯟda ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯛꯄ ꯂꯦꯚꯦꯜꯗꯨ ꯏꯁꯩ ꯀꯩꯅꯣꯁꯨ ꯀꯩꯝꯇ ꯈꯪꯗꯕꯅ ꯇꯝꯁꯨ ꯇꯝꯗꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯂꯥꯎꯕ ꯉꯝꯃꯤꯕꯒꯤ ꯔꯦꯟꯖ ꯚꯣꯀꯜꯒꯤ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯃꯤꯒꯤ ꯃꯥꯒꯤ ꯚꯣꯀꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯛ ꯂꯩꯕ ꯃꯥꯒꯤ ꯚꯣꯀꯜ ꯔꯦꯟꯖ ꯂꯩꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯀꯩꯝ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯔꯤꯗꯣ ꯑꯩꯅ ꯉꯝꯅꯕ ꯂꯥꯎꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯍꯣꯠꯅꯈꯤꯕ ꯃꯇꯝꯗꯨꯒꯤ ꯏꯁꯩ ꯁꯛꯄꯤꯔꯝꯕ ꯔꯣꯛ ꯂꯚꯔꯁ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅ ꯇꯧꯕ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯈꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯉꯝꯗꯕ ꯑꯃꯈꯛ ꯑꯩꯅ ꯁꯛꯄ ꯉꯝꯕꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅ ꯑꯣꯏꯅ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯛ ꯂꯚꯔꯁ ꯃꯌꯥꯝꯅ ꯋꯥꯈꯜꯂꯣꯟꯗ ꯑꯃꯈꯛ ꯂꯩ ꯑꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯡꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯤꯟꯗꯨꯁꯇꯥꯅꯤꯒꯤ ꯚꯣꯏꯁ ꯀꯜꯆꯔꯒꯤ ꯀꯟꯁꯦꯞꯁꯤ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒ ꯀꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯁꯦ ꯑꯩꯈꯣꯏ ꯐꯗꯤꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯌꯦꯟ ꯀꯥꯎꯅꯕꯗ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎ ꯃꯇꯨ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯏꯞꯇꯨꯗ ꯑꯩꯈꯣꯏ ꯈꯅꯥꯎꯗꯒ ꯐꯤ ꯇꯥꯔꯒ ꯃꯤꯅ ꯂꯥꯎꯕꯗꯨꯁꯨ ꯇꯥꯗꯅꯕꯅꯦ ꯀꯥꯏ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯂꯥꯎꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯇꯦꯡꯀꯤ ꯃꯅꯨꯡꯗꯒ ꯂꯨꯞꯄꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯂꯥꯎꯊꯣꯛꯅꯕꯅꯦꯅ ꯉꯁꯥꯏꯒꯤ ꯏꯁꯩꯁꯦ ꯇꯝꯃꯨꯗ꯭ꯔꯒꯁꯨ ꯍꯣꯠꯅꯕ ꯑꯃꯈꯛ ꯌꯥꯎꯔꯤ ꯉꯁꯥꯏꯒꯤ ꯑꯐꯥꯎꯕ ꯃꯤꯒꯤ ꯋꯥꯔꯜ ꯀ꯭ꯂꯥꯁꯇ ꯁꯛꯏꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯇꯧꯗꯨ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯒꯤ ꯃꯌꯦꯛ ꯁꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯗꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯁꯦ ꯃꯁꯤꯁꯨ ꯇꯝꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯃꯁꯤ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯃꯗꯩꯗꯒ ꯌꯥꯎꯔꯛꯇꯅ ꯏꯁꯩꯗꯨꯃ ꯁꯛꯇꯅ ꯃꯗꯩꯗ ꯃꯅꯥꯒ ꯄꯤꯕꯤꯔꯛꯇꯅ ꯇꯧꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯍꯣꯠꯅꯖꯔꯛꯄꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯉꯁꯥꯏꯒꯤ ꯇꯝꯃꯛꯇ꯭ꯔꯒꯁꯨ ꯇꯝꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯗꯨꯗꯗꯤ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯑꯃ ꯂꯩꯕꯤꯔꯕ ꯃꯊꯪꯗ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯑꯃ ꯂꯥꯛꯇꯅ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯑꯅꯤ ꯁꯨꯃꯥꯏꯅ ꯈꯪꯈ꯭ꯔ ꯃꯇꯨꯡꯁꯤꯗꯩꯗꯤ ꯑꯃꯨꯛ ꯀꯔꯝꯕ ꯏꯁꯩꯅꯣ ꯃꯌꯥꯝꯅ ꯈꯪꯕ ꯏꯁꯩꯗ ꯈꯣꯡꯗꯥꯕꯤꯔꯛꯏꯁꯦ ꯀꯔꯝꯕ ꯏꯁꯩ ꯁꯤꯒꯤ ꯃꯊꯪꯗꯗꯤ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯁꯣꯂꯣ ꯄꯨꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯐꯥꯔꯒꯦ ꯅꯪ ꯍꯥꯏꯕ ꯏꯁꯩꯁꯤ ꯑꯩ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯁꯣꯂꯣ ꯑꯣꯏꯅ ꯐꯣꯡꯉꯦ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯔꯣꯅꯤꯀꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯅ ꯄꯨꯊꯣꯔꯛꯄꯁꯤ ꯐꯥꯔꯒꯦ ꯅꯪꯁꯤ ꯑꯗꯒꯤ ꯐꯥꯔꯒꯦ ꯅꯪꯁꯤꯁꯨ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯑꯩ ꯏꯁꯥꯒꯤ ꯃꯌꯦꯛ ꯑꯣꯏꯖꯈꯤ ꯑꯗꯒꯤ ꯑꯩꯒꯤ ꯔꯥꯃꯒꯤ ꯅꯤꯁꯤꯇꯥ ꯑꯩ ꯏꯁꯥꯒꯤ ꯃꯌꯦꯛ ꯑꯣꯏꯖꯈꯤ ꯃꯌꯦꯛꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯃꯌꯥꯝꯗ ꯇꯧꯕ ꯌꯥꯕ ꯑꯣꯏꯕꯖꯥꯠꯂ ꯈꯣꯠꯂ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡ ꯃꯅꯥꯛꯇꯕꯨꯗꯤ ꯆꯠꯆꯩ ꯑꯣꯖꯥꯁꯤꯡꯗ ꯑꯃꯨꯛ ꯍꯪꯉꯤ ꯑꯗꯨ ꯑꯩꯅ ꯈꯤꯇꯪ ꯀꯣꯃꯤꯛ ꯑꯦꯂꯤꯃꯦꯟꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯗꯤ खितंग ꯃꯌꯥꯝꯗ खितंग ꯅꯣꯛꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯅꯣꯛꯄꯒꯤ ꯅꯣꯛꯅꯤꯡꯕ ꯌꯥꯕ ꯄꯣꯠ ꯑꯗꯒꯤ ꯑꯩꯈꯣꯏ खितंग ꯄꯥꯎꯔꯧꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤ ꯇꯧꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯐꯥꯔꯒꯦ ꯅꯪꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝꯗꯣ ꯈꯪꯖꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯣꯜꯍꯟꯅꯒ ꯇꯧꯔꯒ ꯌꯥꯝꯗꯤ ꯁꯥꯡꯗꯦ ꯃꯤꯅꯠ ꯑꯃ ꯁꯝꯊꯤꯡ 1 minute 20 ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯑꯣꯏꯌꯦꯕ ꯌꯥꯝ ꯁꯥꯡꯅꯁꯨ ꯑꯩꯈꯣꯏ ꯌꯦꯡꯅꯤꯡꯉꯒ ꯇꯣꯛꯍꯟꯈꯤꯕꯗꯧꯅ ꯐꯥꯔꯒꯦ ꯅꯪꯒ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯑꯦꯜꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯌꯦꯡꯅꯤꯡꯍꯟꯕ ꯑꯃꯁꯨ ꯐꯥꯎꯕ ꯑꯃꯈꯛ ꯇꯧꯈꯤ ꯕꯤꯕꯟꯒꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯃꯗꯨꯒꯤ ꯃꯑꯣꯡꯁꯦ ꯍꯧꯖꯤꯛꯀꯤ ꯐꯥꯔꯒꯦ ꯅꯪꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯄꯕ꯭ꯂꯤꯛꯀꯤ ꯔꯤꯑꯦꯛꯁꯟ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯔꯣꯅꯤꯀꯥꯅꯁꯨ ꯄꯨꯊꯣꯛꯄꯤꯔꯦ ꯄꯨꯊꯣꯛꯄꯤꯔꯤꯕ ꯏꯁꯩꯁꯤꯡꯗꯨ ꯕꯥꯕꯣꯛꯁꯤꯅ ꯇꯥꯔꯀꯥꯟꯗ ꯔꯤꯑꯦꯛꯁꯟ ꯀꯃꯥꯏꯅ ꯂꯩꯒꯦ ꯃꯥꯏ ꯄꯥꯛꯑꯦꯅ ꯂꯧꯕꯤꯈꯤꯕ꯭ꯔꯥ ꯃꯊꯪ ꯑꯃꯨꯛꯀ ꯆꯥꯟꯁ ꯑꯃ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈꯤꯕ꯭ꯔꯥ ꯑꯩ ꯇꯁꯦꯡꯅ ꯃꯗꯨ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯩ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯑꯩ ꯏꯌꯥꯝꯕ ꯃꯥꯏꯕꯝ ꯄꯨꯔꯅꯥꯅꯟꯗ ꯏꯌꯥꯝꯕꯒ ꯑꯗꯨꯒ ꯑꯩ ꯌꯥꯝꯕꯨ ꯖꯤꯇꯦꯟꯒꯅ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯑꯩꯁꯤ ꯍꯥꯏꯕ ꯐꯥꯔꯒꯦ ꯅꯪꯁꯤꯁꯨ ꯃꯌꯥꯝꯅ ꯏꯅꯧ ꯅꯧꯕ ꯏꯁꯩ ꯃꯑꯣꯡ ꯑꯃ ꯑꯣꯏꯈꯤ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯁ꯭ꯇꯦꯖꯇ ꯁꯛꯄꯗꯁꯨ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯗꯨꯒ ꯁꯤꯗ ꯏꯁꯩ ꯑꯃꯒ ꯌꯥꯎꯈꯤꯗꯅ ꯄꯩꯁꯥ ꯀꯧꯕ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤꯑꯅ ꯑꯩꯁꯦ ꯌꯥꯝꯅꯁꯨ ꯄꯥꯏꯗ ꯋꯥꯠꯇ ꯄꯥꯗ ꯑꯣꯏꯍꯟꯕꯤꯌꯨꯀꯣꯅ ꯑꯩꯅ ꯁꯔꯤꯛꯀ ꯄꯥꯏꯔꯒ ꯍꯦꯛ ꯁ꯭ꯇꯦꯖꯇ ꯁꯛꯈꯤꯕ ꯃꯇꯝꯗꯨꯗ ꯍꯧꯔꯛꯄ ꯀꯥꯟꯗ ꯁꯔꯤꯛ ꯄꯥꯏꯔꯒ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯑꯣꯡ ꯌꯥꯎꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯁꯤꯒꯤ ꯏꯁꯩꯁꯤ ꯀꯦꯁꯦꯠꯁꯤꯃꯗꯤ ꯑꯩꯅ ꯃꯇꯝꯗꯨꯗ
ꯐꯖꯅ ꯃꯥꯏ ꯄꯥꯛꯑꯦꯅ ꯈꯟꯖꯈꯤꯕ ꯑꯃꯈꯛ ꯑꯣꯏꯈꯤ ꯃꯇꯝꯗꯨꯒꯤ ꯀꯦꯁꯦꯠ ꯑꯇꯣꯞꯄ ꯐꯣꯡꯕꯁꯤꯡꯗꯨꯒ ꯃꯥꯒꯤ ꯌꯣꯟꯕꯒꯤ ꯆꯥꯡ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯁꯦ ꯃꯇꯝꯁꯤꯗꯗꯤ ꯑꯃꯨꯛ ꯏꯁꯩꯁꯦ ꯌꯥꯝꯅ ꯁꯤꯠꯂꯒꯗꯤ ꯑꯩꯅ ꯊꯦꯡꯅꯖꯍꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯣꯀꯤꯁ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯑꯩ ꯃꯣꯏꯗ ꯐꯣꯡꯒꯦ ꯍꯥꯏꯕꯒꯤ ꯀꯦꯁꯦꯠꯁꯦ ꯃꯣꯏ ꯌꯣꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯃꯈꯛꯁꯨ ꯊꯦꯡꯅꯖꯈꯤ ꯑꯗꯨꯗꯒꯤ ꯔꯣꯟꯒꯥ ꯁ꯭ꯇꯨꯗꯤꯑꯣꯅꯁꯨ ꯑꯃꯨꯛ ꯁꯦꯀꯦꯟ ꯄ꯭ꯔꯗꯛꯁꯟ ꯑꯃꯒ ꯑꯩꯒꯤ ꯄꯨꯊꯣꯛꯄꯤꯒꯦꯅ ꯃꯣꯏꯅ ꯑꯗꯨꯁꯨ ꯃꯣꯏ ꯀꯣꯟꯇ꯭ꯔꯦꯛ ꯇꯧꯅꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯁꯤ ꯑꯃꯨꯛꯀ ꯔꯣꯅꯤꯀꯥꯅ ꯄꯨꯊꯣꯔꯛꯄꯅꯤ ꯁꯤ ꯔꯣꯅꯤꯀꯥꯅ ꯄꯨꯊꯣꯛꯄꯤꯈꯤꯕꯅꯤ ꯏꯁꯩ ꯑꯅꯤꯁꯦ ꯑꯩꯒꯤ ꯁꯣꯂꯣ ꯑꯅꯤꯁꯦ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄꯤꯈꯤ ꯑꯗ ꯌꯨ ꯁꯛꯄꯗꯒꯤꯗꯤ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯐꯣꯡꯕ ꯃꯇꯝꯁꯤꯗꯒꯤꯗꯤ ꯑꯩ ꯃꯌꯥꯝꯅ ꯈꯔ ꯁꯛ ꯈꯪꯕꯤꯕ ꯌꯨꯁꯤꯗꯒꯤꯗꯤ ꯄꯨꯔꯥ ꯃꯤꯡ ꯐꯥꯎꯕ ꯍꯥꯏꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯌꯨ ꯕꯣꯕꯤꯟꯗꯨ ꯂꯣꯟꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯡꯁꯦ ꯃꯇꯦꯛ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯥꯔꯒꯦ ꯅꯪꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯗꯣ ꯇꯦꯁꯇꯣ ꯐꯪꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯐꯖꯈ꯭ꯔꯦꯗ ꯀꯅꯥꯏ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯀꯅꯥꯏ ꯃꯃꯣꯡꯕꯨ ꯑꯣꯏꯔꯤꯒꯕ ꯐꯥꯔꯒꯦ ꯅꯪ ꯐꯥꯔꯒꯦ ꯅꯪ ꯍꯦ ꯐꯥꯔꯒꯦ ꯅꯪ ꯍꯦ ꯐꯥꯔꯒꯦ ꯅꯪ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯣꯂꯟꯒ ꯇꯧꯔꯒ ꯌꯥꯝꯅ ꯀꯣꯃꯤꯛ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯏꯁꯩ ꯑꯃꯅꯤ ꯑꯗꯩ ꯍꯦꯛꯇ ꯌꯦꯡꯕꯗ ꯅꯣꯛꯈ꯭ꯔꯕ ꯑꯗꯨ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯈꯤꯕ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪꯒ ꯈꯨꯗꯣꯜꯕꯤꯌꯨ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯍꯣꯏꯌꯨ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯍꯣꯏꯌꯨ ꯂꯩꯔꯕꯅꯤꯅ ꯊꯛꯑꯕꯅꯤꯅ ꯉꯥꯎꯔꯦ ꯂꯩꯔꯕꯅꯤꯅ ꯊꯛꯑꯕꯅꯤꯅ ꯉꯥꯎꯔꯕꯅꯤꯅ ꯀꯔꯤꯅꯣ ꯂꯣꯏꯅ ꯇꯧꯅꯤꯡ ꯂꯥꯛꯑꯦ ꯍꯤꯌꯦ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯐ꯭ꯂꯦꯕꯔ ꯑꯃ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯏꯁꯩꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯔꯥꯡꯕ ꯉꯥꯛꯇ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯐꯥꯎꯕꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯤꯒꯤ ꯃꯊꯪꯁꯤꯗꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯉꯁꯥꯏꯒꯤ ꯁꯤꯗꯤ ꯐꯣꯔꯃꯦꯠ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗꯩꯗꯤ ꯀꯔꯝꯕꯅ ꯑꯣꯏ ꯁꯤꯗꯤ ꯐꯣꯔꯃꯦꯠ ꯂꯥꯛꯄꯗꯩꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯌꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯁꯥꯡꯉꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯣꯗꯤꯑꯣ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ CD ꯐꯣꯔꯃꯦꯠ ꯂꯥꯛꯄꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯃꯨꯛ ꯅꯝꯃꯦ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤ ꯅꯝꯕꯗꯒꯤ ꯑꯃꯨꯛ ꯁꯨꯝ ꯆꯠꯊꯔꯛꯄꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯒꯤ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯐꯤꯂꯝ ꯂꯥꯛꯄ ꯃꯇꯝꯗꯩꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯃꯊꯪ ꯍꯥꯏꯔꯤꯕ ꯁꯦꯝ ꯏꯁꯩꯁꯦ ꯑꯍꯨꯝꯔꯛ ꯅꯝꯃꯦ ꯍꯥꯏꯗꯤ ꯑꯃꯅ ꯑꯩꯒꯤ ꯑꯦꯜꯕꯝ ꯅꯝꯖꯈꯤꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯍꯥꯟꯅ ꯑꯩꯒꯤ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯑꯃꯨꯛ ꯇꯥꯎꯔꯁ ꯐꯤꯂꯝꯒꯤ ꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯑꯃꯨꯛ ꯐꯤल्मꯒꯤ ꯏꯁꯩ ꯑꯣꯏꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯐꯤल्मꯗꯁꯨ ꯑꯃꯨꯛ ꯅꯝꯃꯦ ꯑꯌꯥꯝꯕ ꯕꯣꯕꯤꯟꯒꯤ ꯏꯁꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯣꯃꯤꯛ ꯈꯤꯖꯤꯛ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯁꯤꯅ ꯄꯔꯦꯡꯁꯤꯡꯁꯦ ꯈꯔ ꯁꯟꯕꯤꯌꯣꯅ ꯄꯤꯔꯛꯄ ꯃꯇꯦꯛ ꯈꯔ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯃꯨꯛ ꯃꯗꯨꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯨꯛ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯈꯥꯀꯤ ꯁꯣꯔꯐꯣꯟ ꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯒꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯂꯒ ꯍꯦꯛꯇ ꯁ꯭ꯇꯦꯖꯇ ꯍꯦꯛꯇ ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇꯅ ꯑꯩꯁꯦ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗ ꯈꯔ ꯆꯪꯕ ꯍꯧꯖꯔꯕꯅꯤꯅ ꯑꯩ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯖꯕ ꯃꯑꯣꯡ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯌꯨꯒꯤ ꯃꯇꯝ ꯁ꯭ꯋꯥꯏꯗꯗꯤ ꯑꯩ ꯁꯦꯡꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯛꯇꯁꯨ ꯌꯨꯅ ꯄꯤꯕ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃ ꯇꯥꯡꯀꯛꯇꯨꯗ ꯑꯩ ꯌꯥꯝꯅ ꯊꯦꯡꯅꯖꯈꯤ ꯑꯗꯨꯋꯥꯏ ꯃꯇꯝꯗꯒꯤ ꯑꯩꯅ ꯈꯟꯖꯈꯤ ꯃꯅꯤꯄꯨꯔꯗ ꯌꯨ ꯍꯥꯏꯕꯁꯤꯗ ꯁꯩꯊꯥꯔꯒ ꯑꯩꯈꯣꯏ ꯌꯨ ꯐꯠꯇꯦ ꯍꯥꯏꯕ ꯁꯩꯊꯥꯕ ꯏꯁꯩꯁꯦ ꯃꯇꯝ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕꯗ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯛꯆꯕ ꯏꯁꯩꯁꯤꯅꯗꯤ ꯑꯍꯥꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯌꯨꯁꯤꯅ ꯃꯤꯑꯣꯏꯕꯗ ꯄꯤꯔꯤꯕ ꯑꯃꯥꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯌꯨꯁꯤ ꯐꯠꯇꯦ ꯍꯥꯏꯅ ꯁꯛꯆꯈꯤꯕꯁꯦ ꯑꯗ ꯑꯩꯅ ꯁꯤꯝꯇꯪ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯇꯧꯅꯤꯡꯉꯤ ꯃꯇꯝꯗꯨꯗ ꯏꯁꯥꯒꯤ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯦꯟꯅ ꯈꯪꯉꯨꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯇꯥꯛꯄ ꯌꯥꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯒꯤ ꯑꯗꯨꯋꯥꯏꯗꯗꯤ ꯑꯩ ꯄꯦꯅꯥ
ꯄꯦꯅꯥꯒꯨꯝꯕ ꯂꯥꯡꯗꯦꯡꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯃ꯭ꯌꯨꯖꯤꯛ ꯃꯌꯥꯝ ꯑꯃꯒꯤꯒꯨꯝꯕ ꯑꯁꯤ ꯑꯌꯨꯗ ꯑꯌꯥꯝꯕ ꯑꯍꯥꯟꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯕꯅꯤ ꯑꯁꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯅꯍꯥꯁꯤꯡꯅꯁꯨ ꯋꯦꯁꯇꯔꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯨ ꯑꯗꯨꯝ ꯃꯇꯝꯗꯨꯗꯁꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯕꯦꯟ ꯏꯪꯂꯤꯁꯀꯤ ꯕꯦꯟ ꯃꯌꯥꯝ ꯂꯥꯛꯑꯒ ꯔꯣꯛ ꯇꯧꯕꯁꯨ ꯌꯥꯝ ꯆꯠꯅꯔꯤ ꯅꯍꯥ ꯃꯌꯥꯝꯁꯤꯅꯒ ꯄꯥꯝꯅꯕ ꯈꯤꯇꯪ ꯑꯔꯥꯡꯕ ꯍꯥꯏꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯃꯈꯛ ꯂꯩꯖꯈꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯔꯦꯁꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯡꯒꯔꯁꯤꯡꯁꯦ ꯃꯥ ꯄꯥꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯦ ꯑꯗ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯀꯣꯠ ꯂꯤꯠꯇꯕ ꯌꯥꯗꯦ ꯑꯗꯨꯒ ꯐꯣꯔꯃꯦꯜ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯗ ꯄꯩꯁꯥꯗꯣ ꯌꯥꯝꯕꯅꯤꯅ ꯑꯗꯣ ꯃꯇꯝꯗꯨꯗ ꯁꯦꯀꯦꯟ ꯍꯦꯟꯗꯒꯤ ꯀꯣꯠꯀ ꯈꯜꯂꯒ ꯂꯤꯠꯈꯤꯕ ꯄꯦꯔꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯍꯥꯏꯗꯤ ꯃꯇꯝꯁꯤꯗ ꯀꯣꯠꯇꯣ ꯂꯤꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤ ꯆꯠꯅꯕꯤ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯃꯔꯛꯇ ꯁꯛꯄ ꯆꯪꯕ ꯑꯣꯏꯅ ꯇꯧꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯩꯒꯤ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯗ꯭ꯔꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯤ ꯈꯤꯇꯪ ꯑꯩ ꯈꯤꯇꯪ ꯃꯥꯟꯅꯗꯕ ꯁꯦꯠꯄꯁꯦ ꯄꯥꯝꯖꯔꯛꯑꯦ ꯊꯥꯏꯅꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯒꯤ ꯍꯥꯏꯗꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯕꯦꯟ ꯌꯥꯝꯅ ꯏꯁꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯟ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯕꯦꯟ 2-3 ꯈꯛꯇꯪꯅ ꯆꯠꯄꯁꯨ ꯅꯣꯡꯃꯒꯤ ꯏꯁꯩ ꯁꯩꯐꯝ ꯑꯃꯈꯛꯇꯅꯤ ꯆꯠꯇꯣꯏꯁꯦ ꯄꯨꯟꯅ ꯆꯠꯂꯅꯤ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯀꯦꯟꯇꯔꯗ ꯄꯨꯟꯅ ꯆꯠꯄꯁꯤꯕꯨ ꯑꯩ ꯊꯦꯡꯅꯖꯍꯧꯋꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯜꯂꯛꯃꯤꯟꯅꯕ ꯑꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝꯁꯦ ꯑꯩ ꯈꯔꯗꯤ ꯊꯦꯡꯅꯖꯍꯧꯋꯤ ꯑꯩꯅ ꯁꯨꯝ ꯎꯖꯕ ꯑꯩꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯩꯅꯣ ꯅꯠꯆꯗꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯩ ꯎꯔꯒ ꯈꯣꯠꯂꯒ ꯀꯩꯅꯣꯝ ꯊꯦꯡꯅꯔꯨꯔꯒ ꯏꯔꯒ ꯏꯁꯩ ꯁꯛꯅꯤꯡꯉꯛꯄꯤ ꯏꯁꯩꯗ ꯐꯣꯡꯗꯣꯛꯅꯤꯡꯕꯁꯦ ꯑꯩꯉꯣꯟꯗ ꯂꯩꯈ꯭ꯔꯦ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯣꯡꯃ ꯑꯩꯅ ꯐꯪꯁꯟ ꯑꯃꯈꯛ ꯆꯠꯆꯕꯅꯤ ꯐꯪꯁꯟ ꯑꯃꯈꯛ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔꯒꯨꯝꯕ ꯑꯃꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯅ ꯎꯠꯄ ꯕꯦꯕꯥꯔꯁꯤꯒ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯊꯤꯀꯥꯗꯥꯔꯅꯦꯅ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯋꯦꯁꯀꯣꯠꯀ ꯂꯤꯠꯂꯒ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯆꯍꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯁꯨꯝ ꯑꯣꯏꯕ ꯑꯗꯣ ꯃꯥꯅꯒ ꯉꯁꯥꯏꯒꯤ ꯉꯥꯡꯕ ꯂꯣꯏꯕ ꯂꯨꯄꯥ 1,000 ꯗꯣꯅꯦꯠ ꯇꯧꯔꯝꯕ ꯑꯗꯨꯗ ꯅꯣꯏꯅ ꯈꯨꯕꯥꯛꯁꯦ ꯐꯖꯅ ꯈꯨꯈꯤꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨꯗꯨꯅ ꯀꯩꯅꯣ ꯉꯥꯡꯕ ꯁ꯭ꯄꯤꯁꯇꯨꯅ ꯀꯩꯝꯇ ꯃꯋꯥ ꯂꯧꯗꯕ ꯄꯣꯠ ꯑꯃꯈꯛ ꯁꯨꯝ ꯑꯗꯥꯏꯒꯤ ꯆꯦꯟꯖ ꯑꯃꯈꯛ ꯁꯨꯝ ꯎꯕꯁꯤꯗ ꯅꯨꯃꯤꯠꯁꯤꯗ ꯁꯨꯝꯕ ꯑꯥꯏꯗꯤꯌꯥꯁꯦ ꯋꯥꯈꯜꯁꯦ ꯃꯤꯅ ꯇꯧꯗꯕ ꯑꯃ ꯁꯨꯝ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯁꯨꯝ ꯂꯩꯖꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯗꯣꯛꯇꯔꯅꯤ ꯏꯟꯖꯤꯅꯤꯌꯔꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅꯤ ꯀꯥꯏꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯊꯤꯀꯥ ꯇꯧꯕꯁꯤꯅ ꯍꯦꯟꯅꯒ ꯕꯦꯕꯥꯔ ꯂꯩꯅꯒ ꯇꯧꯈꯠꯂꯛꯄ ꯑꯗꯒꯤ ꯑꯗꯨꯝ ꯏꯁꯩꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕꯅꯤ나 ꯑꯩ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯇꯧꯁꯤꯒꯦ ꯁꯨꯝ ꯈꯟ ꯀꯥꯟꯁꯤꯗ ꯑꯩ ꯊꯤꯀꯥꯗꯥꯔꯁꯤ ꯇꯛ ꯂꯥꯎꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯛꯅꯤꯡꯕ ꯑꯃꯒ ꯐꯥꯎꯔꯦ ꯀꯃꯥꯏꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯂꯩꯔꯤꯁꯤ ꯃꯤꯉꯣꯟꯗ ꯆꯩꯕꯒꯤ ꯀꯜꯆꯔꯁꯤ ꯑꯗꯨꯝ ꯂꯩꯔꯝꯕ ꯑꯩꯅ ꯑꯃꯨꯛ ꯈꯟꯖꯩꯁꯤꯅ ꯃꯤꯁꯦ ꯆꯩꯗꯕꯤꯗ ꯊꯥꯒꯠꯂꯒ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯀꯩ ꯀꯥꯏꯒꯦꯅ ꯑꯩꯅ ꯁꯤꯒꯤ ꯑꯃꯈꯛ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯒꯦꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯣꯏꯍꯟꯒꯅꯤ ꯏꯄꯥꯅ ꯏꯆꯥꯗꯤ ꯊꯤꯀꯥꯗꯥꯔ ꯍꯥꯏꯅ ꯊꯤꯀꯥꯗꯥꯔ ꯑꯣꯏꯍꯟ ꯇꯥꯔꯗꯤ ꯃꯥ ꯁꯤ ꯇꯧꯅꯤ ꯈꯣꯠꯅꯤ ꯊꯤꯀꯥꯗꯥꯔ ꯑꯁꯤꯗꯗꯤ ꯊꯤꯀꯥꯗꯥꯔ ꯍꯥꯏꯕ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯆꯍꯤ ꯂꯩꯇꯦ ꯑꯦꯁ ꯕꯥꯔ ꯂꯩꯇꯦ ꯃꯥꯒꯤꯗꯤ ꯑꯗꯒꯤ ꯃꯥꯒꯤ ꯁꯦꯠꯅꯤꯡꯕ ꯗ꯭ꯔꯦꯁ ꯁꯦꯠ ꯌꯥꯏ ꯄꯨꯛ ꯗꯃꯥ ꯀꯪꯉꯁꯨ ꯇꯤ ꯁꯥꯔꯠ ꯂꯤꯠꯄ ꯌꯥꯏ ꯀꯥꯏꯅ ꯑꯩ ꯁꯨꯝ ꯋꯥꯈꯜꯁꯦ ꯍꯥꯏꯐꯦꯠ ꯀꯣꯃꯤꯛ ꯑꯦꯂꯤꯃꯦꯟꯁꯦ ꯁꯨꯝ ꯍꯥꯞꯄꯒ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯑꯃꯈꯛ ꯊꯝꯕ ꯌꯥꯕ꯭ꯔꯥ ꯈꯥꯒꯤ ꯆꯨꯔꯐꯣꯟ ꯃꯆꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯕꯅꯤ ꯁꯤꯁꯨ ꯑꯩꯅ ꯈꯟꯖꯩ ꯍꯥꯏꯗꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯈꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯕꯒꯤ ꯌꯥꯝꯅ ꯀꯃꯥꯟꯗꯣ 2-3 ꯁꯤꯔꯦ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯑꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯌꯥꯝꯅ ꯈꯕꯔꯗ ꯅꯨꯡꯇꯤꯒꯤ ꯑꯁꯨꯛ ꯁꯤꯔꯦ ꯑꯗꯨꯛ ꯁꯤꯔꯦꯅ ꯌꯥꯝꯅ ꯇꯧꯕ ꯄꯦꯔꯦꯠ ꯑꯃꯈꯛ ꯑꯣꯏꯈꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯣꯡꯃꯁꯨ ꯈꯟꯖꯈꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯁꯨꯝ ꯃꯌꯥꯝꯅꯒ ꯁꯨꯝ ꯑꯩꯅ ꯍꯣꯇꯦꯜꯗ ꯀꯩꯗ ꯁꯨꯝ ꯐꯝꯕꯗ ꯄꯨꯂꯤꯁ ꯁꯤꯕꯩꯗꯤ ꯅꯣꯡꯃꯇ ꯀꯅꯥꯝꯇ ꯙꯔꯅꯥ ꯐꯝꯗꯦ ꯄꯨꯂꯤꯁꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯅꯤ ꯃꯣꯏꯁꯨ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎꯗ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯀꯃꯥꯟꯗꯣꯅ ꯃꯤ ꯀꯥꯞꯄꯁꯨ ꯌꯥꯝ ꯆꯠꯅꯩ ꯑꯗꯨꯒ ꯃꯤ ꯐꯨꯕ ꯀꯥꯞꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯔꯒ ꯍꯦꯛꯇ ꯀꯃꯥꯟꯗꯣ ꯌꯥꯝ ꯀꯤꯕ ꯄꯦꯔꯦꯠ ꯑꯃꯈꯛ ꯑꯣꯏꯈꯤ ꯃꯇꯝꯁꯤꯗ ꯌꯥꯝ ꯀꯤꯕ ꯑꯩꯈꯣꯏ ꯏꯚꯟ ꯑꯩꯈꯣꯏꯅ ꯏꯁꯩ ꯆꯠꯄꯗꯕꯨꯗ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗꯒ ꯌꯥꯝ ꯀꯤꯖꯕ ꯃꯇꯝ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯑꯝꯇꯪ ꯑꯩꯈꯣꯏꯁꯤ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯑꯃꯈꯛꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯆꯩꯕꯤ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯗ꯭ꯌꯨꯇꯤ ꯑꯃꯈꯛ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯒꯤ ꯑꯣꯔꯗꯔ ꯑꯃ ꯃꯈꯥꯗ ꯇꯧꯔꯛꯄ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯐꯪꯉꯛꯇꯕ ꯑꯗꯨꯅ ꯑꯐꯪꯕ ꯏꯃꯨꯡ ꯃꯅꯨꯡ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗꯗꯤ ꯑꯩꯈꯣই ꯄꯥꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯕ ꯍꯤꯡꯅꯕ ꯑꯃꯨꯛ ꯍꯣꯠꯅꯕꯁꯤꯗ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯍꯥꯏꯅ
ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯈꯟꯖꯈꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯃꯥꯟꯗꯣ ꯑꯣꯏꯔꯒ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤꯅꯤ ꯀꯥꯏ ꯀꯥꯎꯊꯣꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕꯗ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯩꯈꯣই ꯅꯨꯄꯤ ꯑꯉꯥꯡꯅ ꯌꯥꯝ ꯊꯤꯅ ꯀꯤꯕ ꯃꯇꯝ ꯑꯣꯏ ꯃꯇꯝꯁꯤꯗ ꯀꯃꯥꯟꯗꯣꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯁꯛ ꯐꯅ ꯐꯖꯔꯁꯨ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯃꯣꯏꯅ ꯀꯧꯔꯛꯄꯗ ꯈꯨꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯀꯥꯏꯅ ꯈꯟꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯁꯛꯆꯈꯤꯕꯅꯤ ꯏꯁꯩꯁꯤ ꯃꯇꯦꯡ ꯃꯇꯪ ꯇꯥꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦ ꯀꯣ ꯈꯥꯒꯤ ꯁꯣꯠꯐꯣꯟ ꯃꯆꯨꯁꯦ ꯀꯔꯤꯒꯤ ꯀꯤꯔꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯈꯣꯏꯒꯨꯝ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯑꯣꯏꯕ say left right left left right left left right left left right left okay how we go ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯏꯇꯜ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯤꯀꯥꯗꯥꯔ ꯑꯩ ꯊꯤꯀꯥꯗꯥꯔꯁꯤꯒꯤ ꯃꯇꯦꯡ ꯃꯇꯪ ꯇꯧꯕꯤꯌꯨ ꯀꯩꯁꯀꯦꯜ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯄꯥꯝꯖꯗꯦ ꯑꯣꯖꯥ ꯅꯨꯡꯖꯥ ꯑꯣꯏꯍꯟꯅꯤ ꯄꯥꯅ ꯏꯆꯥꯗꯦ ठिकादार 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 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯏꯁꯩ ꯃꯇꯦꯛ ꯑꯃꯅꯤꯗꯒ ꯂꯧꯊꯖꯒꯦ ꯉꯁꯤꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏ ꯌꯥꯗꯕ ꯂꯩꯇꯦ ꯌꯥꯏ ꯂꯩꯕꯥꯛꯁꯤꯗ ꯌꯥꯏꯑꯕ ꯌꯥꯗꯕꯁꯤ ꯂꯩꯇꯦꯅ ꯉꯁꯥꯏ ꯁꯤꯁꯨ ꯃꯦꯁꯦꯖ ꯑꯃꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯗꯨ ꯏꯁꯩꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯂꯣꯏꯅ ꯄꯤꯔꯦ ꯏꯁꯩ ꯃꯌꯦꯛꯁꯤꯗꯁꯨ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯅꯣ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯃꯑꯣꯡꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯁꯤ ꯁ꯭ꯋꯥꯏ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯅꯛꯄ ꯄꯤꯔꯤꯌꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯀꯟꯇꯦꯛꯁꯇ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯦꯛ ꯊꯣꯛꯎꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯦ ꯀꯥꯏꯅ ꯈꯟꯖꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯁꯨ ꯈꯜꯂꯛꯇꯕ ꯑꯗꯨꯒ ꯀꯩꯁꯨꯝ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯀꯠꯂꯒ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯊꯤꯡꯉꯦꯗꯤ ꯂꯣꯏ ꯍꯥꯏꯕ ꯊꯤꯡꯉꯤꯁꯤꯡꯁꯦ ꯁꯦꯜ ꯄꯤꯔꯒꯗꯤ ꯂꯣꯏ ꯌꯥꯕ ꯑꯊꯤꯡꯕ ꯑꯣꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯝ ꯏꯚꯟ ꯒꯣꯔꯃꯦꯟꯅꯁꯨ ꯁꯤ ꯌꯥꯏ ꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯁꯦꯜ ꯄꯤꯔꯒꯗꯤ ꯍꯦꯛꯇ ꯌꯥꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯁꯨꯝ ꯁꯤꯗꯤ ꯑꯩ ꯄꯥꯔꯁꯣꯅꯦꯜꯁꯨ ꯈꯤꯇꯪ ꯌꯥꯎꯔꯦ ꯑꯩꯉꯣꯟꯗꯁꯨ ꯊꯦꯡꯅꯖꯈꯤꯕ ꯑꯩꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏ ꯅꯪ ꯏꯁꯩꯗꯨꯅ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥ ꯊꯕꯛ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯃ ꯀꯩꯝꯇ ꯇꯧꯍꯧ ꯈꯣꯠꯂꯨ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯈꯟꯖꯗꯅ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯣꯏꯔꯛꯇꯕꯁꯨ ꯑꯗꯨꯝ ꯑꯣꯏꯔꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯈꯤꯕ ꯑꯩꯅ ꯁꯤꯃꯗꯤ ꯑꯩ ꯑꯣꯏꯕ ꯌꯥꯏ ꯀꯥꯏꯅ ꯌꯥꯝ ꯑꯁꯥ ꯆꯥꯎꯅꯒ ꯀꯩꯅꯣ ꯇꯧꯖꯈꯤꯕ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕ ꯂꯩꯖꯈꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯟꯕꯤꯔꯛꯈꯤꯗꯦ ꯑꯗꯨꯒ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯈꯟꯈꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟꯅ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯂꯥꯍꯜꯂꯕ ꯑꯩꯈꯣꯏ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯤ ꯀꯩꯝꯇ ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯂꯩꯔꯛꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯁꯤꯗ ꯁꯤꯗ ꯑꯩꯁꯨ ꯈꯤꯇꯪ ꯂꯥꯎꯕ ꯆꯨꯝꯃꯤꯅ ꯈꯟꯖꯔꯒ ꯏꯁꯩ ꯑꯣꯏꯅ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯐꯨꯗꯣꯜꯕꯤꯌꯨ One way ni sangba yade tara piradi dum yai yai dum yai selbu piradi dum yai You yon ba thinge hai selbu piradi dum yai dum yai mian sanadi dum yai Drug yon ba thinge hai bio sidadi dum yai dum yai selbu piradi dum yai Laita laira singidi atingba ngaktani Angama thau singina tongmada tauba dum yai yadaba laite yai selbu piradi yai yadaba laite yai selbu piradi yai tongmada tauba yai selbu piradi yai ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯏꯁꯩ ꯃꯇꯪꯒ ꯂꯧꯈꯠꯆꯒꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯇꯪ ꯃꯁꯤꯒꯤ ꯌꯥꯝ ꯐꯖꯕ ꯔꯣꯃꯥꯟꯇꯤꯛ ꯍꯥꯏꯇꯥꯔꯦ ꯁꯤꯗꯅ ꯈꯔ ꯉꯁꯥꯏꯒꯤ ꯏꯁꯨꯁꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛꯑꯀꯥꯟꯗ ꯔꯣꯃꯥꯟꯇꯤꯛ ꯁꯤ ꯃꯇꯪꯒ ꯈꯨꯗꯣꯜꯕꯤꯌꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯠꯇꯦ ꯑꯁꯤ ꯑꯩ ꯏꯁꯥꯅ ꯏꯖꯕ ꯏꯁꯩꯅꯤ ꯏꯁꯩ ꯃꯌꯦꯛꯁꯤꯁꯨ ꯏꯁꯥꯒꯤꯅꯤ ꯏꯁꯀꯦꯜ ꯍꯥꯏꯕꯤꯌꯨ Nangi maithongduda natte aina sakleba Nangi samlangduda natte aina ngauriba
Nangi fizol du da natte aina pamliba Nangi thamoy Thamoy du da ni Thamoy du da ni Thamoy du da ni Thamoy du da ni Yauri Karino manangonda Silsina Fongdok pading amdrava Lay haningi Mikukuding inata Lafaning day Mikufamata Nangi mai trong du de na te na sam liver Nangi samlang du de na te na ngau river Nangi fizo du de na te na pam liver Nangi thamo Thank you. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯏꯁꯩꯗꯤ ꯊꯣꯛꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯕꯣꯕꯤꯟꯒꯤ ꯌꯥꯝꯅ ꯏꯁꯩ ꯃꯔꯛꯁꯤꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯏꯁꯨ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯕꯤ ꯃꯣꯂꯥ ꯉꯁꯥꯏꯒꯤ ꯁꯦꯟꯗꯣꯏꯁꯤ ꯆꯥꯕꯒꯤ ꯃꯁꯤꯒꯤ ꯑꯗꯨꯒ ꯇꯧꯅꯔꯤꯕ ꯀꯜꯆꯔ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃ ꯁꯦꯟꯗꯣꯏ ꯆꯥꯕꯤꯕꯤ ꯃꯣꯂꯥ ꯏꯁꯩꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯅꯣ ꯁꯤ ꯏꯕꯤꯕꯁꯤ ꯀꯅꯥ ꯏꯕꯤꯕꯅꯣ ꯁꯤꯁꯨ ꯑꯩ ꯏꯁꯥꯒꯤ ꯃꯌꯦꯛꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯥꯏꯒꯤ ꯏꯁꯨꯁꯤꯡꯁꯤꯗ ꯑꯗꯨꯝ ꯆꯥꯟꯅ ꯆꯥꯟꯅꯅ ꯃꯗꯨ ꯁꯦꯝꯃꯒ ꯀꯔꯤ ꯁ꯭ꯀꯦꯜꯅꯣ ꯏꯁꯩꯁꯤ ꯑꯝꯇ ꯈꯣꯗꯣꯜꯕꯤꯌꯨ Bimola, bimola, sendoi sabi bimola Babita, babita, network telungin ngasidi Babita, babita, sendoi sabi babita Babita, babita, network telungin ngasidi Mga kabitara, kabitar, galen bimolado Ahin bapamu bajwar, taurbu, loire bude bimola Dagir, 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 dahi Bimola, bimola, sendoi sabi bimola Babita, babita, network telungin ngasidi ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯆꯍꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯛꯀꯁꯦ ꯂꯣꯏ ꯌꯥꯎꯁꯜꯂꯒ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯁꯦꯟ ꯊꯨꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯗ ꯁꯤꯟꯅꯔꯀꯥꯟꯗꯀꯣ ꯊꯝꯃꯤꯕꯣꯏ ꯊꯝꯃꯤꯕꯣꯏ ꯅꯤ ꯀꯥꯟꯗꯅ ꯅꯦꯠꯋꯥꯛꯁꯤ ꯀꯥꯏꯈꯤꯗꯅ ꯃꯃꯩꯊꯪꯗꯗꯤ ꯃꯁꯤꯒꯤ ꯌꯨꯝꯐꯥꯎ ꯀꯥꯏꯅꯕꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯑꯒ ꯌꯨꯅꯤꯄꯦꯒꯤ ꯕꯤꯁꯥꯔ ꯑꯦꯞ ꯁꯤ ꯃꯌꯥꯝꯁꯤ ꯈꯪꯅꯕ ꯉꯥꯛꯇꯁꯨ ꯂꯥꯛꯑꯒ ꯅꯣ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯥꯛꯁꯜꯂꯒ ꯍꯟꯖꯟꯅ ꯍꯟꯖꯟꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯒ ꯏꯚꯟ ꯑꯩꯒꯤ ꯏꯃꯨꯡꯗꯐꯥꯎꯗ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡꯒꯁꯦ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯕ ꯁꯤ ꯇꯧꯕꯤꯔꯨꯅꯨꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯗꯨ ꯁꯛꯃꯥꯏ ꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯛꯃꯥꯏ ꯌꯦꯡꯅꯔꯒꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯕ ꯃꯥꯅꯦ ꯅꯣ ꯍꯥꯏꯕꯁꯤ ꯉꯝꯗꯗꯅ ꯃꯣꯏꯅ ꯀꯔꯤ ꯈꯟꯈꯤꯗꯒꯦ ꯌꯥꯎꯅꯤꯡꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯊꯥꯖꯔꯨꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯀꯥꯏꯔꯦ ꯈꯣꯠꯂꯦꯅ ꯇꯧꯔꯛꯄ ꯃꯌꯥꯝꯗꯨꯗ ꯑꯩꯒꯁꯦ ꯃꯤꯇꯤꯡꯒꯁꯦ ꯃꯌꯥꯝ ꯑꯃ ꯀꯧꯗꯅ ꯑꯃꯨꯛꯇꯪ ꯃꯇꯦꯛ ꯑꯃꯇꯁꯨ ꯋꯥ ꯉꯥꯡꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯕꯣꯕꯤꯟ ꯌꯥꯎꯏ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯌꯥꯎꯔꯛꯀꯗꯧꯕ ꯉꯁꯥꯏꯒꯤ ꯕꯣꯕꯤꯟꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯐꯦꯟ ꯃꯌꯥꯝꯗꯨꯁꯨ ꯌꯥꯎꯁꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯁꯣ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯩꯅ ꯁꯤꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯁꯤ ꯑꯍꯥꯟꯕ ꯁꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯈꯤꯇꯪꯗꯤ ꯈꯟꯈꯤ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁꯥꯎꯔꯅꯤꯁꯦꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯑꯃꯗ ꯅꯨꯡꯉꯥꯏꯕ ꯁꯨꯗ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯀꯩꯝꯇ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯗꯗꯤ ꯑꯗꯨꯗꯤ ꯑꯣꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯨꯝꯈꯤꯒꯗ꯭ꯔꯥ ꯀꯥꯏꯅ ꯁꯨꯝ ꯑꯉꯥꯎꯕ ꯋꯥꯈꯜ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯐꯖꯈꯤ ꯑꯗꯨꯒ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯗꯁꯨ ꯌꯥꯝ ꯐꯖꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯒꯤ ꯑꯗꯩ ꯅꯦꯠꯋꯥꯛꯇ ꯇꯧꯕ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯂꯣꯏ ꯎꯠꯂꯦ ꯄꯩꯁꯥ ꯃꯌꯥꯝ ꯀꯔꯤ ꯃꯌꯥꯝ ꯇꯧꯗꯅ ꯃꯗꯨꯒꯤ ꯇꯧꯕꯒꯤꯀꯣ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯤ ꯏꯁꯨꯁꯤꯡꯗ ꯑꯗꯨꯒ ꯈꯔ ꯏꯁꯨꯗ ꯑꯃꯨꯛ ꯕꯦꯁ ꯇꯧꯕ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯥꯛꯑꯦ ꯋꯥꯇꯥꯗ ꯁꯟ ꯆꯪꯉꯦ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯁꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯇꯣꯉꯥꯟꯕ ꯉꯁꯤꯒꯤ ꯉꯁꯤ ꯁꯣꯁꯥꯏꯇꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯁꯤꯗ ꯈꯔ ꯉꯁꯤꯗꯒꯤ ꯃꯥꯡꯖꯧꯅꯅ ꯏꯁꯩꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯃꯌꯦꯛꯁꯤꯒ ꯏꯁꯥꯅ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯁꯤꯁꯨ ꯑꯩ ꯏꯁꯥꯒꯤ ꯃꯌꯦꯛꯅꯤ ꯍꯣꯏ ꯑꯗꯨꯗ ꯑꯩꯅ ꯁꯤꯒꯤꯗꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨ ꯂꯥꯏꯟꯗ ꯍꯥꯏꯔꯒꯁꯨ ꯁꯦꯔꯧꯔꯣꯝꯗ ꯀꯩꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯖꯤꯔꯤꯔꯣꯝꯗ ꯆꯠꯂꯨꯔꯒꯁꯨ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯕꯖꯥꯔ ꯃꯅꯨꯡꯗ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯉꯥꯛꯇ ꯑꯣꯏꯅ ꯁꯨꯝ ꯎꯕꯒꯤ ꯇꯥꯏꯞ ꯑꯃ ꯑꯗꯨꯁꯨ ꯁꯨꯝ ꯎꯖꯕ ꯑꯗꯨꯒ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯆꯪꯉꯛꯏꯕ ꯑꯇꯣꯞꯄ ꯐꯣꯔꯦꯅꯔꯁ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯆꯪꯉꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯔꯦꯔꯣꯝꯗꯒꯤ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯦꯟ ꯔꯣꯗ ꯍꯥꯏꯋꯦ ꯂꯩꯇꯕ ꯖꯒꯥꯁꯤꯡꯗꯒꯤ ꯆꯪꯉꯛꯄꯁꯤꯡꯁꯦ ꯑꯁ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯀꯥꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯀꯤ ꯋꯥꯔꯤꯒ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯁꯤꯡꯒ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯃꯁꯤꯡꯁꯤꯒꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯅꯦꯛ ꯇꯨ ꯅꯦꯛꯀ ꯆꯠꯈꯠꯂꯛꯄ ꯃꯇꯝ ꯁꯤꯗꯩꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯈꯜꯗꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯍꯥꯏꯒ ꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯈꯤꯇꯪ
ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇ ꯈꯨꯗꯣꯜꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯅꯤꯒ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯅ ꯂꯧꯖꯒꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤ ꯑꯃꯇꯪ ꯈꯨꯗꯣꯜꯕꯤꯌꯨ ꯁꯟ ꯆꯪꯉꯤꯅꯦ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯏꯔꯣꯏꯁꯨ ꯆꯪꯂꯦ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯁꯟ ꯆꯪꯉꯤꯅꯦ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯏꯔꯣꯏꯁꯨ ꯆꯪꯂꯦ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯍꯩ 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 ꯂꯝꯒꯤ ꯁꯟꯅ ꯄꯤꯛꯄꯨ ꯊꯜꯂꯦꯅꯦ ꯁꯟꯖꯥꯕꯨꯡ ꯑꯣꯜꯂꯦ 이레이박 ꯑꯁꯦ 산 ꯆꯪꯉꯤꯅꯦ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ 이로이슈 ꯆꯪꯂꯦ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯔꯣꯃꯥꯟꯇꯤꯛ ꯑꯃꯃꯨꯛ ꯄꯨꯁꯟꯖꯔꯛꯀꯦ ꯊꯦꯡꯅꯔꯒ ꯅꯣꯛꯅꯔꯒ ꯏꯁꯩꯁꯤ ꯑꯃꯇꯪ ꯈꯨꯗꯣꯜꯕꯤꯌꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯖꯤ ꯊꯦꯡꯅꯔꯒ ꯅꯣꯛꯅꯔꯒ ꯆꯥꯛꯅꯕꯅ ꯃꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯅꯔꯒ ꯅꯣꯛꯅꯔꯒ ꯆꯥꯛꯅꯕꯅ ꯃꯅꯨꯡꯉꯥꯏꯔꯦ ꯐꯣꯡꯉꯝꯗꯅ ꯂꯣꯠꯅꯔꯒ ꯅꯨꯡꯁꯤꯕꯗꯤ ꯍꯦꯟꯒꯠꯂꯛꯂꯦ ꯐꯣꯡꯉꯝꯗꯅ ꯂꯣꯠꯅꯔꯒ ꯅꯨꯡꯁꯤꯕꯗꯤ ꯍꯦꯟꯒꯠꯂꯛꯂꯦ ꯊꯦꯡꯅꯔꯒ ꯅꯣꯛꯅꯔꯒ ꯆꯥꯛꯅꯕꯅ ꯃꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯃꯥꯟꯅꯔꯞ ꯇꯧꯕ ꯃꯤꯇꯣꯞꯅ ꯚꯣꯠ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯁꯤꯃꯇꯪ ꯑꯃꯨꯛ ꯈꯨꯗꯣꯜꯕꯤꯌꯨ 오케이. ꯀꯔꯤꯁꯤ ꯀꯥꯟ G. 하 우리 나쁜디 나만은 거위 따드비 나빠는 거위 굶드비 반토기 커리라 북다이 야 호이 호이 야 호이 호이 야 호이 호이 까크레도 하 까크레도 아둥가이 깡폭비다 미톱나 봇북 까크레도 한잔 까크레도 라이박 와일 야우레도 야우레도 라이박 와일 야우레도 ngasi magdasu jiri bamda launari mitopna bhotpu karedo laibag wail yauredo laibag wail yauredo hayeng korong nongdadi mathang lakto bhotdadi hayeng korong nongdadi mathang lakto bhotdadi imphal mayol sabukta mitopna bhotpu leplani karani mitopna bhotpu karani kanagi Thangmai banda kanagi uri pokta kanagi bisenpurda kanagi sagomanda kanagi sugunuda kanagi chochanpurda karani mitomna bhotpu karani leplani mitomna bhotpu leplani haibi de haini sari son ꯁꯤ ꯃꯇꯦꯛꯁꯤ ꯑꯝꯇꯪ ꯊꯝꯖꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯨ ꯈꯔ ꯊꯣꯛꯏꯒꯤ ꯍꯟꯗꯛꯀꯤ ꯃꯉꯥꯁꯨꯕ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯃꯤꯇꯣꯞ ꯂꯦꯞꯄꯤ ꯂꯦꯞꯇꯦꯒ ꯇꯧꯕꯒꯤ ꯏꯁꯩꯁꯤꯅ ꯍꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯑꯦꯛꯁꯟꯁꯤ ꯏꯁꯩꯁꯤꯅꯁꯨ ꯍꯥꯟꯅ ꯎꯠꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯗꯨꯃꯛꯀꯤ ꯀꯩꯅꯣꯁꯤꯁꯨ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯗꯥ ꯀꯌꯥꯃꯔꯣꯝ ꯂꯩ ꯍꯥꯏꯖꯔꯤꯕꯀꯣ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯈꯔ ꯑꯃꯒ ꯂꯩꯖꯔꯤ Yes. ꯑꯗꯣ ꯑꯩ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁꯇꯨꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯂꯥꯏꯠ ꯇꯧꯅꯤꯡꯗ꯭ꯔꯦ Yes. ꯃꯔꯝꯗꯤ ꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯄꯨꯊꯣꯛꯆꯕꯗꯨꯅꯦ ꯑꯩꯅ ꯄꯨꯊꯣꯛꯆꯔꯀꯥꯟꯗ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯧꯖꯒꯦ ꯑꯗꯨꯒ ꯍꯦꯛ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯒ ꯗꯥꯏꯃꯟꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯐ꯭ꯂꯥꯁ ꯇꯧꯖꯒꯦ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯌꯦꯁ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯛꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯏꯁꯩꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯄꯦꯃ ꯅꯪꯕꯨꯅꯦ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯆꯜꯖꯦꯅꯥꯒ ꯇꯧꯃꯤꯟꯅꯕ ꯏꯁꯩꯁꯦ ꯃꯁꯤ ꯑꯃꯇꯪ ꯈꯨꯗꯣꯜꯕꯤꯌꯨ ꯃꯇꯦꯛ ꯑꯃꯇꯪ ꯄꯦꯃ ꯅꯪꯕꯨꯅꯦ ꯇꯥꯕꯔꯣ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯣ ꯀꯩꯗꯧꯒꯦ ꯇꯥꯃꯣ ꯅꯪꯅꯅꯦ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯩꯅꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯕ ꯉꯝꯈꯤꯔꯣꯏ ꯃꯤꯅ ꯍꯥꯏꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯤꯅ ꯍꯥꯏꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦ ꯃꯤꯅ ꯍꯥꯏꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯤꯅ ꯍꯥꯏꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦ ꯇꯥꯡ ꯄꯦꯃ ꯅꯪꯕꯨꯅꯦ ꯇꯥꯕꯔꯣ ꯍꯥꯏꯔꯤꯁꯦ
ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯣ ꯀꯩꯗꯧꯒꯦ Thank you. ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯏꯁꯩꯁꯤꯡ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯔꯛꯇ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐꯤꯗ ꯇ꯭ꯔꯦꯛ ꯃꯁꯤꯒꯤ ꯏꯁꯩꯁꯤꯁꯨ ꯁꯣꯁꯤꯌꯦꯜꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯍꯧꯇꯥꯔꯦꯀꯣ ꯍꯦꯛ ꯐꯃꯨꯡꯗ ꯂꯩꯉꯩꯗꯤ ꯑꯩ ꯐꯃꯨꯡꯗ ꯂꯩꯔꯤ ꯑꯗꯨꯝ ꯀꯥꯞꯄ ꯍꯧꯕꯁꯤꯅ ꯃꯗꯨꯅ ꯆꯍꯤ 10 ꯁꯨꯔꯛꯄꯗꯗꯤ ꯉꯁꯤ 2020ꯗꯗꯤ ꯏꯚꯟ ꯅꯨꯄꯤꯁꯤꯡꯁꯦ ꯆꯤꯟ ꯇꯨꯝꯊꯣꯛ ꯀꯥꯞꯅꯕꯁꯦ ꯆꯤꯟꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯊꯦꯡꯒꯅꯦꯕ ꯍꯥꯏꯅꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯉꯁꯤꯒꯤ ꯑꯗ ꯁꯤꯒꯨꯝꯕ ꯏꯁꯨ ꯑꯃꯗ ꯑꯗꯒꯤ ꯅꯍꯥꯁꯤꯡ ꯑꯃꯁꯤꯡ ꯑꯣꯏꯔꯣ ꯑꯗ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗ ꯂꯩꯔꯤꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯏꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯦꯜꯐꯤ ꯇꯧꯕꯗꯤ ꯏꯚꯟ ꯊꯣꯡꯗꯩ ꯇꯥꯗꯅ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯇꯨꯔꯦꯟꯗ ꯁꯃꯨꯗ꯭ꯔꯗ ꯇꯥꯕꯒꯤ ꯈꯣꯠꯄꯒꯤ ꯃꯦꯁꯦꯖ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯜꯐꯤꯁꯦ ꯐꯩ ꯐꯖꯕ ꯃꯇꯥꯡꯗ ꯑꯗꯨꯝ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯦꯃꯤꯂꯤꯒꯤ ꯇꯧꯕ ꯌꯥꯏ ꯐ꯭ꯔꯦꯟꯂꯤ ꯂꯣꯏ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯊꯛꯇ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯏꯚꯟ ꯗꯣꯂꯥꯟ ꯃꯊꯛꯇ ꯁꯦꯜꯐꯤ ꯇꯧꯕꯗꯤ ꯃꯈꯥ ꯇꯥꯕ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯦ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨ ꯀꯔꯝꯕ ꯋꯥꯈꯟꯗꯩꯅꯣ ꯃꯁꯤ ꯁꯦꯜꯐꯤ ꯄꯨꯊꯣꯔꯛꯏ ꯃꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯁꯦꯡꯅ ꯁꯤꯗꯤ ꯁꯨꯝ ꯑꯩꯅ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯎꯔꯦ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏ ꯆꯤꯟꯁꯦ ꯇꯨꯝꯊꯣꯛꯇ꯭ꯔꯗꯤ ꯅꯝ ꯌꯥꯗꯕꯒ ꯇꯥꯏꯞ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐꯤ ꯍꯦꯛ ꯅꯝꯕꯁꯤꯡꯁꯦ ꯆꯤꯟꯒꯁꯦ ꯂꯣꯏ ꯇꯨꯝꯊꯣꯛꯄ ꯑꯗꯒꯤ ꯁꯤꯗ ꯑꯩꯅ ꯁꯤꯁꯨ ꯁꯨꯝ ꯑꯩꯅ ꯈꯤꯇꯪ ꯀꯣꯃꯤꯛ ꯑꯣꯏꯅ ꯁꯨꯝ ꯀꯩꯅꯣꯁꯤ ꯁꯨꯝ ꯑꯝꯇꯪ ꯁꯛꯁꯤꯔꯥ ꯑꯗꯒꯤ ꯍꯣꯏ ꯁꯦꯜꯐꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔꯒꯁꯤ ꯃꯔꯨ ꯑꯣꯏꯔꯛꯇꯕ ꯃꯇꯝ ꯑꯣꯏꯁꯜꯂꯛꯄ ꯑꯩꯈꯣꯏ ꯊꯥꯏꯅ ꯐꯣꯇꯣ ꯀꯥꯞꯄ ꯇꯝꯃꯨꯕꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯕ ꯑꯃ ꯂꯩꯔꯛꯇꯕ ꯍꯥꯏꯗꯤ ꯐꯣꯇꯣ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯐꯕ ꯑꯃ ꯂꯩꯔꯗꯤ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯖꯕ ꯑꯗꯩ ꯏꯁꯥꯅ ꯑꯩꯈꯣꯏ ꯔꯤꯄꯣꯔꯇꯔ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯏꯁꯥꯅ ꯄ꯭ꯔꯦꯁꯃꯦꯟ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯦꯁꯕꯨꯛꯇꯁꯨ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯨꯝ ꯁꯤꯗꯤ ꯑꯩꯅ ꯈꯤꯇꯪ ꯀꯦꯆꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯅ ꯀꯩꯅ ꯁꯨꯝ ꯉꯥꯡꯅꯤꯡꯕ ꯑꯃꯈꯛ ꯑꯣꯏꯗꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯩꯒꯤ ꯏꯆꯟꯅꯁꯤꯡ ꯏꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛ ꯁꯨꯝ ꯑꯩꯅꯁꯨ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯑꯩꯅ ꯃꯣꯏ ꯏꯁꯩ ꯄꯥꯝꯖꯕ ꯏꯁꯩꯗ ꯌꯥꯝ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕ ꯃꯌꯥꯝꯁꯦ ꯑꯩ ꯈꯤꯇꯪ ꯑꯩ ꯊꯃꯣꯏꯗ ꯁꯨꯝ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯕ ꯑꯃꯈꯛ ꯂꯩꯖꯩ ꯃꯔꯝꯗꯤ ꯋꯥꯔꯛꯄ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯃꯗꯨꯅ ꯃꯈꯣꯏꯕꯨꯁꯨ ꯈꯔ ꯃꯥꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯟ 1-2 ꯑꯅ ꯃꯥꯏ ꯃꯃꯤꯡꯁꯦ ꯃꯃꯤꯡꯁꯤꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯁꯤ ꯃꯥꯏ 1-2ꯁꯦ ꯑꯁꯦꯡꯕ 1-2 ꯀꯧꯏ ꯑꯁꯦꯡꯕꯅꯤ ꯃꯥꯏ ꯃꯃꯤꯡꯁꯦ 1-2 ꯑꯅ ꯀꯧꯋꯦ ꯑꯗ ꯑꯩꯅ ꯀꯃꯥꯏꯅ ꯅꯪ ꯍꯌꯦꯡ ꯀꯃꯥꯏꯅ ꯏꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ONE1TW2 ꯑꯅ ꯊꯥꯔꯛꯑꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯗ ꯃꯥꯁꯨ ꯌꯥꯝ ꯏꯁꯩꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯏꯁꯩ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯨ ꯌꯥꯝꯅ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯔ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯇ꯭ꯔꯦꯟꯁꯤꯁꯨ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯁꯩ ꯑꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯔꯨꯔꯒ ꯑꯩꯅ ꯏꯁꯩꯁꯤꯃ ꯃꯤꯅ ꯁꯛꯄꯤꯌꯨ ꯍꯥꯏꯔꯛꯄꯁꯤ ꯆꯍꯤ 2 ꯆꯪꯉꯤ ꯑꯩꯅ ꯍꯧꯖꯔꯛꯄ ꯃꯇꯝꯗ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏ ꯏꯁꯩꯁꯤ ꯑꯩꯅ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯔꯒ ꯍꯣꯔꯦꯟ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯄ ꯀꯥꯟꯗ ꯑꯩ ꯚ꯭ꯌꯨꯋꯔꯁ ꯃꯁꯤꯡ ꯑꯁꯨꯛ ꯁꯨꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯗꯨꯒꯤ ꯁꯤꯁꯨ ꯃꯣꯏ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯤꯇꯪ ꯀꯦꯆꯤ ꯑꯣꯏꯕ ꯏꯁꯩ ꯑꯃ ꯁꯨꯝ ꯇꯧꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯈꯣꯏꯅ ꯍꯣꯠꯅꯖꯅꯤꯡꯉꯤꯕ ꯂꯥꯏꯟꯗꯨꯗ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯁꯦꯝꯖꯕ ꯏꯁꯩ ꯆꯠꯅꯔꯛꯂꯤꯕꯅꯤꯅ ꯆꯠꯅꯕꯤꯗꯨꯗ ꯃꯇꯝꯁꯤꯗ ꯑꯗ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯃꯇꯝꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯁꯨ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯒꯤ ꯀꯩꯅꯣ ꯋꯥꯔꯜꯁꯤꯗꯁꯨ ꯈꯤꯇꯪ ꯆꯪꯉꯨꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯛꯇꯣꯏꯅꯤꯅ ꯑꯗꯨꯅ ꯕ꯭ꯂꯦꯟ ꯇꯧꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯏꯁꯩꯁꯤꯃ Selfie the track tag track mamangda muk track tag track maningda muk track tag track nakandaya muk track tag track itanda muk track tag track mayam pull up track tag track Tharau aigi apamba yenghallu image pena nungsibi nangidamag leplabani thawai haksang se tharake tharu haiba yengu ko namittu pena nungsiba nangidam leplabani ne thawai haksang se tumtho aga track tag track thekto aga track tag track phamda muk track tag track unakhibagi track track tharau aigi apamba yenghallu image pena nungsibi nangidam leplabani ne thawai haksang se ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯏꯁꯩꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯖꯤꯛꯀ ꯄꯨꯜꯂꯀꯥꯟꯗ ꯃꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯂꯩꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐ꯭ꯂꯦꯕꯔꯁꯦ ꯈꯤꯇꯪ ꯄꯤꯖꯅꯕ ꯍꯣꯠꯅꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯁꯤꯐꯥꯎꯒꯤ ꯊꯥꯛꯇ ꯂꯩꯕꯗ ꯌꯨꯝꯗ ꯏꯁꯩ ꯇꯝꯖꯒꯦ ꯑꯩꯕꯨ ꯁꯦꯝꯕꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯥꯛꯄꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯁꯦꯡꯅ ꯁꯥꯇ꯭ꯔꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯂꯥꯛꯑꯒꯁꯨ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕꯁꯦ ꯉꯝꯗꯕꯁꯨ ꯑꯗꯨം ꯑꯣꯏ ꯑꯗꯨꯒ ꯑꯗꯨം ꯑꯉꯥꯡ 10 ꯑꯃ 20 ꯑꯃꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯂꯥꯛꯑꯒꯁꯨ ꯑꯩꯅ
ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯤꯖꯟꯗꯗꯤ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕꯒꯤ ꯑꯣꯟꯅꯕꯗꯨꯒꯤ ꯃꯈꯣꯏꯗ ꯃꯣꯏꯗꯁꯨ ꯍꯦꯛ ꯏꯁꯩ ꯑꯩꯒ ꯇꯥꯟꯅꯕ ꯂꯥꯛꯑꯒ ꯑꯩꯅꯁꯨ ꯃꯣꯏꯅ ꯐꯖꯅ ꯂꯦꯁꯟꯗꯣ ꯄꯔꯥꯗꯣ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯌꯥꯔꯒꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯑꯩꯒ ꯂꯣꯏꯅꯖꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ나 ꯑꯩ ꯑꯣꯖꯥꯁꯤꯡꯗꯨꯗ ꯃꯣꯏꯒꯤꯗ ꯍꯦꯛ ꯑꯩꯅ ꯊꯥꯕꯁꯨ ꯑꯗꯨꯝ ꯊꯥꯏ ꯑꯩꯒ ꯈꯔ ꯕꯦꯁꯤꯛꯁꯤꯡ ꯑꯣꯏꯔꯥꯏꯃꯤꯟꯅꯔꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯟꯗꯦꯁꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝꯗꯤ ꯄꯨꯟꯖꯔꯤ ꯑꯩ ꯌꯨꯝꯗ ꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯨꯡꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯝꯁꯤꯒ ꯃꯔꯤ ꯂꯩꯅ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯟꯕꯤꯕ ꯄ꯭ꯂꯥꯟꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯈꯛ ꯑꯩ ꯔꯦꯁꯇꯥꯔ ꯇꯧꯔꯦ ꯑꯩ ꯑꯇꯤꯉꯥ ꯍꯥꯏꯅ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤ ꯃꯥꯁꯨ ꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯀꯜꯆꯔꯒꯤ ꯃꯇꯥꯡꯁꯤꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯈꯛ ꯑꯩ ꯌꯥꯝ ꯁꯦꯝꯒꯠꯄꯗ ꯉꯥꯏꯖꯔꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯃꯗꯤ ꯑꯩꯅ ꯔꯟ ꯇꯧꯖꯒꯦꯅ ꯍꯥꯏꯗꯤ ꯏꯁꯩ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯩꯈꯣꯏ ꯖꯒꯣꯏ ꯑꯗꯒꯤ ꯊꯥꯡ ꯇꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯖꯕ ꯄꯨꯔꯥ ꯀꯜꯆꯔꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃ ꯂꯣꯏꯅ ꯁꯨꯅ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁꯇ ꯕꯦꯁ ꯇꯧꯕꯅꯤ ꯃꯔꯨꯑꯣꯏꯅ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯁꯤꯡ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁꯤꯡ ꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯈꯛ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯖꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯅ ꯏꯁꯩꯁꯤ ꯄꯣꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯥꯝꯖꯕꯗꯤ ꯑꯩ ꯁꯨꯝ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯨꯝ ꯏꯔꯒ ꯂꯩꯖꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯖꯩ ꯃꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝꯗꯁꯨ ꯂꯣꯏꯅ ꯈꯪꯍꯟꯕꯤꯕ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕ ꯕꯣꯕꯤꯟꯅꯗꯤ ꯈꯪꯍꯟꯅꯤꯡꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯕꯣꯕꯤꯟꯒꯤ ꯃꯔꯝꯗꯗꯤ ꯈꯪꯗꯕ ꯃꯌꯥꯝ ꯈꯪꯍꯟꯕꯤꯔꯦ ꯃꯁꯤ ꯃꯔꯛꯁꯤꯗ ꯃꯈꯣꯏꯅꯁꯨ ꯍꯪꯈꯤꯗ꯭ꯔꯕ ꯑꯗꯨꯒ ꯈꯪꯗꯤ ꯈꯪꯍꯟꯅꯤꯡꯕ ꯃꯌꯥꯝꯅꯗꯤ ꯈꯪꯕꯤꯗꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯣ ꯃꯁꯤ ꯑꯩꯁꯨ ꯑꯣꯏꯅꯥ ꯀꯣꯠꯂꯦ ꯁꯤꯃ ꯑꯩ ꯃꯌꯥꯝꯅ ꯌꯥꯝ ꯈꯪꯕꯤꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯑꯣꯏꯅꯥꯅ ꯑꯩ ꯑꯩꯈꯣꯏ ꯕꯣꯜ ꯄꯥꯏꯕ ꯁꯥꯟꯅꯕ ꯈꯨꯠ ꯅꯨꯡꯊꯥꯡ ꯁꯣꯏꯕ ꯈꯣꯠꯄ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯇꯧꯏ ꯑꯣꯏꯅ ꯈꯣꯡ ꯑꯣꯏꯅ ꯑꯗꯨꯝ ꯀꯥꯎꯏ ꯁꯥꯟꯅꯕꯗ ꯁꯤꯃ ꯃꯌꯥꯝꯅ ꯈꯤꯇꯪ ꯈꯪꯕꯤꯔꯝꯃꯣꯏꯗꯕ ꯖꯒꯥ ꯑꯩꯅ ꯈꯜꯂꯤ ꯑꯩ ꯆꯥꯕꯗ ꯌꯦꯟꯅ ꯆꯥꯕꯁꯦ ꯑꯩ ꯆꯥꯎꯔꯀꯥꯟꯗ ꯈꯤꯇꯪ ꯏꯀꯥꯏꯕꯗꯒꯤ ꯁꯦꯝꯗꯣꯛꯈꯤꯕꯅꯦꯕ ꯍꯥꯟꯅꯗꯤ ꯑꯣꯏꯅ ꯂꯣꯏ ꯑꯣꯏꯅ ꯆꯥꯔꯝꯃꯦꯕ ꯑꯗꯨꯝ ꯆꯥꯔꯝꯃꯤ ꯏꯕ ꯈꯣꯠꯄ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛ ꯑꯣꯏ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯕꯣꯕꯤꯟꯁꯦ ꯑꯣꯏꯅ ꯀꯣꯠꯂꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯩꯅꯕꯤꯕꯒꯤ ꯏꯁꯩꯁꯤꯃ ꯊꯝꯈ꯭ꯔꯀꯥꯟꯗ ꯑꯩ ꯁꯥꯟꯅꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯩ ꯉꯁꯤꯗꯒꯤ ꯑꯩꯅ ꯏꯁꯩ ꯁꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯀ꯭ꯔꯤꯀꯦꯠ ꯍꯥꯏꯕ ꯃꯁꯥꯟꯅꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯛꯑꯦ ꯑꯩ ꯇ꯭ꯔꯥꯎ ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯇꯤꯗꯤꯝ ꯔꯣꯗ ꯑꯦꯊꯂꯦꯇꯤꯛ ꯌꯨꯅꯤꯌꯟ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯧꯖꯔꯛꯏ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯑꯐꯕ ꯃꯥꯏꯑꯣꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯁꯨ ꯑꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯤꯀꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯦꯜꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯩ ꯑꯣꯐꯤꯁꯦꯜ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯀꯦꯠꯁꯤ ꯃꯃꯥꯡꯗꯁꯨ ꯂꯩꯕꯤꯔꯝꯕ ꯑꯣꯖꯥꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯃꯌꯥꯝ ꯑꯃꯅꯁꯨ ꯍꯣꯠꯅꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯟꯗꯛꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯇꯥꯡꯀꯛ ꯑꯃꯈꯛ ꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯕꯤꯍꯥꯔꯗ ꯁꯥꯟꯅꯕ ꯑꯃ ꯆꯠꯆꯔꯨꯏ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯁꯦꯅꯤꯌꯔꯒꯤ ꯑꯗꯨꯝ ꯑꯩ ꯏꯁꯥꯃꯛ ꯁꯔꯨꯛ ꯌꯥꯖꯔꯛꯏ ꯑꯩꯈꯣꯏ ꯁꯦꯃꯤꯐꯥꯏꯅꯦꯜ ꯕꯨꯛꯇꯤ ꯁꯥꯟꯅꯖꯔꯛꯏ ꯀꯦꯞꯇꯦꯟ ꯑꯣꯏꯕꯤꯔꯝꯕ ꯙꯣꯅꯤꯒꯤ ꯂꯝ ꯍꯥꯏꯕ ꯇꯥꯔꯦ ꯖꯔꯈꯟ ꯑꯩꯈꯣꯏꯒꯤ ꯂꯝꯒꯁꯦ ꯑꯩꯈꯣꯏꯅ ꯊꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯣꯏꯔꯒ ꯂꯥꯛꯆꯈꯤ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯉꯛꯄꯤꯈꯤ ꯑꯗꯨꯒꯤꯗꯨꯃ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯠꯆꯔꯨꯕꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ 2020 ꯑꯩꯈꯣꯏ T20 ꯍꯥꯏꯅ ꯑꯩꯈꯣꯏ ꯀ꯭ꯔꯤꯀꯦꯠ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯂꯨꯋꯥꯡꯁꯝꯕꯝꯗ ꯂꯨꯋꯥꯡꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯑꯩꯈꯣꯏ ꯆꯠꯊꯖꯔꯤ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯟꯅꯖꯔꯤꯕ ꯀ꯭ꯂꯕ ꯇ꯭ꯔꯥꯎꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯍꯧꯖꯤꯛ ꯁꯥꯟꯅꯗꯣꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦꯍꯟꯗꯛꯀꯤ ꯊꯥꯁꯦ ꯍꯧꯖꯤꯛ ꯇꯥꯡ 25 ꯂꯥꯛꯏꯁꯤꯗ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜ ꯁꯥꯟꯅꯒꯗꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜꯒꯤꯗꯃꯛꯇ ꯀꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯎꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯁꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯍꯥꯛ ꯏꯁꯥꯃꯛꯇꯤ ꯑꯩ ꯂꯦꯐ ꯑꯥꯔꯝ ꯑꯣꯏꯅ ꯂꯪꯕ ꯑꯩꯈꯣꯏ ꯁ꯭ꯄꯤꯟ ꯕꯣꯂꯔ ꯑꯃꯈꯛꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯇꯣꯔꯅꯥꯃꯦꯟꯁꯤꯗ ꯑꯩ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩ ꯍꯟꯗꯛ ꯃꯦꯠꯆ ꯑꯃꯗ ꯑꯩ ꯋꯤꯀꯦꯠ 9 ꯍꯥꯠꯄ ꯉꯝꯕ ꯑꯃꯈꯛ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯌꯥꯎꯖꯈꯤ ꯑꯁꯤꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯂꯦꯇꯦꯁ ꯑꯩꯁꯤꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕꯒꯤꯗ ꯑꯩ ꯁꯨꯝ ꯊꯝꯖꯕꯗ ꯃꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯅꯣꯠ ꯑꯣꯟꯂꯤ ꯏꯁꯩ ꯈꯛꯇ ꯅꯠꯇꯅ ꯉꯁꯤꯒꯤ ꯁꯨꯝ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯗ ꯄꯥꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯎꯒꯤ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯨꯋꯥꯡꯁꯝꯕꯝꯗ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯗꯁꯨ ꯐꯥꯏꯅꯦꯜ ꯁꯥꯟꯅꯒꯗꯧꯕꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯋꯤꯀꯦꯠ 9 ꯊꯪꯅꯅ ꯍꯥꯠꯄꯒꯤ ꯑꯗꯨꯒꯨꯝꯕ ꯔꯦꯀꯣꯔꯗ ꯑꯃꯁꯨ ꯊꯝꯕꯤꯔꯤ ꯑꯩꯈꯣꯏ ꯕꯣꯕꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯦ ꯀꯔꯤ ꯄꯥꯝꯕꯤꯒꯦ ꯕꯣꯕꯤꯟꯁꯦ ꯀꯂꯔꯁ ꯀꯂꯔꯁꯦ ꯑꯩ ꯑꯅꯤ ꯍꯥꯏꯖꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯋꯥꯏꯠꯀ ꯒ꯭ꯔꯤꯟꯒꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯃꯆꯨꯁꯦ ꯀꯂꯔꯁꯦ ꯑꯅꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯏꯟꯁꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯕꯤꯕ꯭ꯔꯥ ꯃꯥꯁ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯣꯏꯕꯤꯔꯤꯕ ꯅꯟ ꯚꯦꯖ ꯑꯣꯏꯕꯤꯔꯤꯕ꯭ꯔꯥ ꯆꯥꯕꯗꯤ ꯑꯩ ꯂꯣꯏꯅ ꯆꯥꯏ ꯆꯥꯕꯒꯤꯗꯤ ꯍꯣꯏ ꯆꯥꯕ ꯊꯛꯄꯒꯤ ꯁꯤꯃ ꯂꯩꯔꯦ
being human mioi ba moina isai sakpa oina nataba yamna chamba akhoi micham ma moina haitare akhoi gi lamdam sida haitare ko mioi ba moina tohoning ba masing tohoning da ani kata habiyo akhoi gi kare haitare pulam ki yenga ga haitare sigumba kara politically obi ai amo issue ma dekta haitare ko tohoning aina tohoning ba na hairage tohoning ba se akhoi mioi ba se akhoi nongdi loina akhoi sigani hair pot se akhoi yam ningjang haningi aduga hingingai matamda akhoi karimo kharadi aina toriba profession duna haidi aina layman obi ai aina any organization wai gi sona pibiramba aigi profession duna ai tungi mirolgi karimo kharadi iram namsigi karimo kharadi tohoningi aduga tohoningdaba se ai ngaingamdaba pot se am tohoningde aigi sinau mayam aduga akhoi dharmagi miyengda haijaba tare dharmagi miyengda akhoi masen amana mabu akhoi nusinadabagi potsak asimtanga akhoi we are one akhoi amatani miyoiba amatani haibagi humanity sidoina ai best tokjaraga aigi isagi aigi nat culture yokpuduna mo oiraga ai akhoi miyoiba isamatani akhoi noma soidina sigadabani aduna akhoi aigi dharmana maram oiraga akhoi masen amana mabu yengthinabase masimtanga tohonjani aduga iroi loi boina nauna hogolaliba lam sida akhoi isai lam da haitare masida chaknangiba atopo jaguru singda tamdabor sulam sida pamba singda kitang akhoi kare haitare tungda horokpa singda kari tawgadage kamai tawgade pase tentang akhoi makoida akhoi lambi moibe yana ba aina pamjabasi aina pamjaba sinpham sida ai ngaubiyo haningi ai hanbada angauba moina ai sanabda pame samda ngaubiro isai da ngaubiro sinma ngaubiro aina pamjari phangge khaliba potu phangdre bauti angauba maga pangkhak oiraga haiptare ai lemhorba ai atopa sangsar se ubidabida rest of the world se kaubiraga aina tawge khaliba tu adigi posida ngauroga adu tawbiba ma pamjai aduga ai sida an art form si tamba kaktana isai naja jagoi art acting habsi tamba kaktang tawgani habusu leite isagi honajaba adigi isana ngaujaba isagi pamjaba dugi matunginasu ai pamjaba line du da chatlurabanina ai bu guide tobiba ngamba sembiba ngamba mayam amasu dum tholokpasu yai aduna ai asai so ai haijagre ngaingamdaba haiba posima thadukpiu ai katang khamba kalanjaningi ngaiba haibasi katang kallagadi aduga punamaksigi mathakta asauba haiba posimtanga ai akhoi artist ama oiragadi asauba haiba posimtanga ai samaksu hairiba ai maksu hoti honajai adu ai su totally ta control to ngamba haibadudi oide hotsu honajari ai su honajage adu mayamdasu asauba haiba posi thadukpiu adu ngangamdaba haiba posimaga lokthokpiu puning chang honabiu aina pameba lambiduda angauba mugum lebiu ai se thamse thagachari ngasi 91.2 diamond radio channel asida toidon dongna koina haijarubada lamdam asigi saisakpa asumlaba ke bobin aikon haijarubadagi studio da lingbirakton diamond ge lebiri ba mafam asitana lakpidana miyamna pamliba adu khakki damak honajadana miyam gi da mahake punchi wari thamjaba masigi damak to thagachari matung tarakpada no ba khoi gi film gi sai adagi album ge no ba lakpa matamda matopa season namada haitare makha taba madu gi amu unadana wari watai sanabagi tanjado matang sai gi issue amamam do loina base to bani na haitare sai tholei bising wari amam loi legene ba sina karam baino ngasi su lojadri sai yam le hoi sakpa ngamau ba yam le jauri hana thagachari ke bobin mafam sida lengbirak pasigi damak diamond radio gi maike gi hana thagachari puno